ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯕꯕꯤꯅꯥ ꯊꯣꯛꯁꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯏ ꯑꯣꯏꯔꯞ ꯇꯧꯕ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯇꯣꯝꯕ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯃꯆꯥꯅꯨꯄꯤ ꯄꯤꯛꯇ꯭ꯔꯨꯒ ꯌꯨꯝ ꯑꯗꯨꯗ ꯇꯔꯛ ꯌꯨꯝꯕꯥꯜ ꯃꯆꯥ ꯑꯣꯏꯅ ꯄꯥꯟꯖꯔꯛꯄꯅꯤ꯫ ꯇꯣꯝꯕ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯗꯨꯅ ꯏꯃꯨꯡꯗꯨ ꯄꯨꯕꯅꯤ꯫ ꯇꯣꯝꯕ ꯃꯇꯝ ꯄꯨꯝꯕꯗ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛ ꯌꯥꯝꯅ ꯋꯥꯖꯩ꯫ ꯑꯗꯨꯕꯨ ꯃꯄꯥ ꯃꯆꯥ ꯑꯅꯤꯃꯛ ꯌꯥꯝꯅ ꯀꯔꯟ ꯇꯥꯕ ꯆꯒꯠꯅꯕ ꯍꯥꯏꯗꯨꯗꯤ ꯑꯣꯏ꯫ ꯃꯤꯅ ꯍꯦꯟꯖꯤꯟꯕꯁꯨ ꯌꯥꯔꯝꯗꯦ꯫ ꯑꯌꯨꯛ ꯑꯗꯨꯗ ꯇꯣꯝꯕ ꯄꯤꯛꯇ꯭ꯔꯨꯕ ꯍꯧꯗꯣꯛꯂꯤ꯫ ꯊꯣꯏꯕꯤ, ꯑꯣ ꯊꯣꯏꯕꯤ, ꯇꯥꯕ꯭ꯔꯣ? ꯑꯣ ꯏꯄꯥꯒꯤ ꯆꯥꯎ ꯍꯦꯟꯗꯕꯤ꯫ ꯄꯤꯛꯇ꯭ꯔꯨꯁꯨ ꯇꯥꯔꯗꯨꯅ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯇꯧꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯀꯔꯤꯅꯣ ꯄꯥꯕ ꯆꯤꯔꯥꯏꯇꯥꯡ? ꯑꯁꯤꯒꯤ ꯆꯤꯔꯥꯏꯇꯥꯡ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯍꯥꯏꯔꯛꯀꯅꯨ ꯍꯥꯏꯅ ꯁꯨꯝ ꯍꯥꯏꯔꯛꯏꯅꯦ꯫ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯀꯅꯥꯅ ꯀꯩ ꯍꯥꯏꯔꯛꯀꯦ? ꯀꯅꯥꯅ ꯀꯩ ꯍꯥꯏꯔꯛꯀꯦꯕ ꯍꯥꯟꯅ? ꯑꯗꯨꯗꯤ ꯑꯩꯅ ꯀꯧꯕ ꯇꯥꯗꯕꯒꯤ ꯀꯧꯕꯅꯤ꯫ ꯑꯗꯨ ꯀꯧꯔꯝꯗ꯭ꯔꯕꯗꯤ ꯅꯪ ꯍꯧꯒꯠꯂꯛꯈꯤꯗ꯭ꯔꯣ? ꯄꯤꯛꯇ꯭ꯔꯨꯁꯨ ꯊꯣꯛꯂꯛꯅ ꯃꯈꯥ ꯇꯥꯅ ꯈꯨꯝꯂꯛꯏ꯫ ꯄꯥꯕꯅ ꯀꯧꯍꯟꯅꯤꯡꯗ꯭ꯔꯤꯕ ꯃꯤꯡꯗꯣ ꯀꯧꯔꯛꯀꯅꯨ ꯍꯥꯏꯔꯗꯤ ꯑꯩꯅ ꯄꯥꯝꯗꯕ ꯃꯤꯡꯗꯨꯁꯨ ꯀꯧꯔꯛꯀꯅꯨ꯫ ꯍꯣꯏ, ꯑꯗꯣ ꯅꯪ ꯂꯥꯛꯇꯣꯏꯔꯣ? ꯀꯥꯏꯗꯅꯣ ꯉꯁꯤꯅ? ꯉꯁꯤꯅ ꯄꯥꯠꯇ ꯏꯁꯤꯠꯂꯨꯗꯣꯔꯤꯕꯅꯤ꯫ ꯑꯩ ꯂꯥꯛꯅꯤꯗꯨꯗꯤ꯫ ꯑꯗꯣ ꯃꯣꯏꯒꯤ ꯏꯕꯣꯇꯣꯟꯗꯣ ꯌꯥꯎꯗꯣꯏꯔꯣ? ꯈꯪꯗꯦꯗ, ꯊꯣꯛꯂꯛꯄ ꯃꯤꯅ ꯑꯗꯨꯝ ꯐꯥꯅꯕꯅꯤ꯫ ꯃꯄꯨ ꯂꯩꯇꯕ ꯃꯐꯝꯗꯅꯤ꯫ ꯀꯥꯏꯋꯥꯏꯗꯅꯣ ꯍꯥꯏꯁꯤꯕꯣ? ꯄꯟꯊꯣꯡ ꯄꯥꯠꯇꯨꯅꯦ꯫ ꯑꯗꯨꯗꯤ ꯂꯥꯏ ꯊꯣꯛꯑꯦ ꯍꯥꯏꯗꯥꯏꯅꯦ? ꯃꯤꯅ ꯍꯥꯏꯖꯤꯜꯂꯤꯅꯦꯍꯦ꯫ ꯉꯥ ꯌꯥꯝ ꯂꯩꯕꯅꯤ ꯑꯗꯨꯒꯤ ꯄꯥꯠꯇꯣ꯫ ꯑꯗꯨꯒꯤ ꯃꯤ ꯀꯨꯝꯗꯅꯕ ꯍꯥꯏꯖꯤꯜꯂꯤꯅꯦ꯫ ꯑꯗꯣ ꯄꯥꯕ, ꯅꯍꯥꯟꯃꯨꯛ ꯃꯣꯏ ꯏꯅꯦ ꯊꯥꯔꯣꯗꯣ ꯑꯗꯨꯗ ꯂꯥꯏ ꯑꯣꯛꯅꯩ ꯍꯥꯏꯗꯨꯗꯤ? ꯇꯧꯁꯟꯅꯔꯤꯕꯅꯦꯃꯤ꯫ ꯃꯥꯅ ꯇꯁꯦꯡꯅ ꯄꯥꯠꯇꯨꯗ ꯂꯥꯏ ꯑꯣꯛꯅꯕ ꯑꯣꯏꯔꯗꯤ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡꯉꯥꯟꯕꯗ ꯀꯩꯊꯦꯜꯗ ꯉꯥ ꯌꯣꯟꯕ ꯆꯠꯂꯤꯗꯨ ꯆꯠꯈꯤꯗ꯭ꯔꯣ? ꯑꯗꯨꯒ ꯃꯥꯅ ꯑꯃꯨꯛ ꯉꯥ ꯃꯌꯥꯝ ꯐꯥꯔꯒ ꯀꯩꯊꯦꯜꯗ ꯍꯦꯛ ꯄꯨꯈꯠꯂꯤꯗꯣ ꯄꯟꯊꯣꯡ ꯄꯥꯠꯇꯒꯤ ꯐꯥꯔꯨꯔꯤꯅꯤ꯫ ꯀꯥꯟꯅꯗꯦ, ꯆꯠꯇꯣꯏꯗꯤ ꯂꯣꯏꯁꯤꯜꯂꯣ, ꯑꯩ ꯊꯦꯡꯉꯕꯅꯤ꯫ ꯑꯗꯣ ꯄꯥꯕ, ꯌꯥꯔꯦ ꯀꯩꯗꯧꯒꯦ ꯊꯣꯏꯕꯤ? ꯅꯪꯒꯤ ꯋꯥꯍꯪꯗꯣ ꯆꯠꯅ ꯍꯪꯂꯨ ꯂꯥꯛꯑꯣ꯫ ꯊꯦꯡꯈ꯭ꯔꯦ ꯍꯥꯏꯕꯅꯦꯃꯤ ꯅꯪꯕꯨ꯫ ꯄꯤꯛꯇ꯭ꯔꯨ ꯋꯥ ꯃꯈꯥ ꯇꯥꯗꯅ ꯃꯄꯥꯗ ꯄꯩꯅ ꯌꯦꯡꯂꯝꯂꯒ ꯃꯅꯤꯡꯂꯣꯝꯗ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯕ ꯆꯪꯈꯤ꯫ ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥ ꯑꯗꯨ ꯃꯃꯥꯟꯅꯕꯤ ꯑꯃꯒꯨꯝ ꯂꯣꯏꯅꯗꯨꯅ ꯍꯔꯥꯎ ꯂꯩꯃꯤꯟꯅꯩ꯫ ꯃꯄꯥ ꯃꯥꯅꯁꯨ ꯊꯕꯛ ꯆꯠꯄ ꯑꯌꯥꯝꯕꯅ ꯃꯆꯥꯅꯨꯄꯤꯕꯨ ꯄꯨꯗꯨꯅ ꯆꯠꯂꯤ꯫ ꯄꯥꯠꯇ ꯌꯧꯔꯗꯨꯅ ꯇꯣꯝꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯃꯀꯣꯛꯇ ꯈꯨꯗꯩ ꯃꯆꯥ ꯑꯃꯅ ꯌꯦꯠꯁꯤꯟꯗꯨꯅ ꯄꯥꯠ ꯑꯗꯨꯗ ꯉꯥ ꯐꯥꯔꯤ꯫ ꯄꯤꯛꯇ꯭ꯔꯨ ꯃꯥꯅ ꯄꯥꯠꯇꯨꯒꯤ ꯃꯄꯥꯜ ꯑꯗꯨꯗ ꯇꯞꯅ ꯆꯠꯇꯨꯅ ꯉꯥ ꯆꯥꯔꯛꯄ ꯌꯦꯡꯂꯒ ꯃꯈꯨꯠꯅ ꯈꯨꯠꯍꯨꯝꯅꯒ ꯐꯥꯔꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯏꯕꯣꯇꯣꯟ ꯃꯈꯨꯠꯇ ꯂꯣꯡꯎꯞ ꯑꯃ ꯄꯥꯏꯗꯨꯅ ꯏꯁꯩ ꯉꯪꯂꯒ ꯀꯨꯝꯂꯛꯏ꯫ ꯄꯤꯛꯇ꯭ꯔꯨ ꯏꯕꯣꯇꯣꯟ ꯎꯕꯗ ꯁꯨꯛꯇꯣꯛꯂꯒ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯏꯕꯣꯇꯣꯟꯁꯨ ꯄꯤꯛꯇ꯭ꯔꯨ ꯎꯕꯗ ꯍꯔꯥꯎ ꯃꯥꯒꯤ ꯃꯥꯏꯀꯩꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯩꯃ, ꯏꯃꯧꯁꯨ ꯌꯥꯎꯔꯝꯃꯤꯗꯅ ꯉꯁꯤꯗꯤ꯫ ꯏꯆꯥ ꯅꯨꯄꯥ ꯄꯣꯔꯛꯑꯝꯒꯗꯕꯅꯤ, ꯅꯪ ꯂꯥꯛꯑꯝꯒꯅꯤ ꯈꯪꯂꯕꯗꯤ꯫ ꯀꯩꯅꯣ ꯁ꯭ꯋꯥꯏꯗꯒ ꯀꯨꯝꯃꯛꯀꯅꯨ꯫ ꯑꯩꯅ ꯐꯥꯔꯤꯕ ꯉꯥꯁꯦ ꯐꯥꯒꯤ ꯅꯠꯇꯦ, ꯃꯤ ꯂꯥꯡꯕ ꯌꯥꯕ ꯅꯠꯇꯦ꯫ ꯍꯩꯃ, ꯑꯩꯅꯗꯤ ꯏꯃꯧꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯐꯥꯒꯦꯅ ꯀꯨꯝꯂꯛꯏꯅꯤ, ꯑꯗꯨꯒ ꯃꯥꯅ ꯇꯥꯟꯊꯣꯔꯛꯏꯅꯦ꯫ ꯇꯥꯅꯤꯡꯗꯦꯀꯣ ꯅꯪꯒꯤ ꯋꯥꯔꯤꯗꯣ, ꯅꯥꯀꯣꯡ ꯋꯥ ꯌꯥꯝ ꯆꯤꯜꯂꯤ꯫ ꯍꯣꯏ, ꯑꯗꯣ ꯍꯌꯦꯡꯁꯨ ꯀꯨꯝꯃꯧ ꯀꯣꯏꯃꯧ꯫ ꯍꯌꯦꯡꯗꯤ ꯏꯆꯥ ꯅꯨꯄꯥꯁꯨ ꯄꯨꯔꯛꯀꯦꯕ꯫ ꯇꯥꯅꯤꯡꯗꯦꯀꯣ ꯈꯨꯔꯥ, ꯋꯥꯊꯤ ꯌꯥꯝ ꯇꯧꯔꯛꯀꯅꯨ꯫ ꯐꯥꯒꯤ ꯅꯠꯇꯦꯀꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ꯫ ꯑꯩꯗꯤ ꯅꯪꯁꯦ ꯏꯃꯧ ꯑꯣꯏꯔꯅꯤ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯄꯤꯛꯇ꯭ꯔꯨ ꯃꯈꯥꯗꯒꯤ ꯂꯩꯈꯣꯝ ꯑꯄꯦꯠꯄꯗꯨ ꯈꯨꯄꯥꯝ ꯊꯟꯅ ꯄꯥꯏꯗꯨꯅ ꯏꯕꯣꯇꯣꯟꯗ ꯊꯣꯝꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯃꯤꯅ ꯇꯥꯅꯤꯡꯗꯦ ꯍꯥꯏꯔꯒ꯫ ꯍꯩꯃ, ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯍꯦꯛꯇꯒ ꯊꯣꯝꯃꯛꯑꯦꯃꯤ꯫ ꯃꯤꯅ ꯇꯥꯅꯤꯡꯗꯦ ꯊꯣꯛꯈ꯭ꯔꯣꯅ ꯍꯥꯏꯗ꯭ꯔꯣ? ꯍꯣꯏ, ꯊꯣꯛꯈ꯭ꯔꯒꯦ꯫ ꯑꯗꯨ ꯋꯥꯈꯜꯗꯤ ꯈꯜꯂꯨꯀꯣ, ꯃꯈꯥ ꯁꯨꯝ ꯇꯥꯔꯗꯤ ꯑꯃꯨꯛꯀꯁꯨ ꯊꯣꯝꯃꯛꯇꯣꯏꯅꯦ ꯌꯦꯡꯉꯣ꯫ ꯏꯕꯣꯇꯣꯟ ꯇꯣꯝꯕꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ꯫ ꯇꯣꯝꯕ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯤꯗꯤ ꯕꯦꯔꯥꯅꯤꯀꯣ, ꯂꯩꯈꯣꯝꯅꯒ ꯍꯦꯛꯇ ꯊꯣꯝꯃꯛꯑꯦꯃꯤ꯫ ꯇꯣꯝꯕ ꯀꯩꯁꯨ ꯊꯧꯁꯥꯗꯅ ꯇꯧꯐꯝ ꯊꯣꯛꯄꯗꯨ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯂꯣꯏꯅ ꯇꯥꯏꯌꯦ, ꯃꯤꯅ ꯇꯥꯅꯤꯡꯗꯦꯔꯒ ꯅꯪꯅꯁꯨ ꯉꯥꯡꯂꯒ ꯂꯩ, ꯑꯗꯨꯅꯗꯤ ꯊꯣꯝꯃꯛꯄ ꯇꯥꯕ꯫ ꯑꯩꯗꯤ ꯅꯨꯡꯁꯤꯗꯅ ꯁꯨꯝ ꯂꯛꯅꯕꯅꯤꯅꯦ꯫ ꯍꯣꯏ, ꯅꯪꯅꯗꯤ ꯅꯨꯡꯁꯤꯕꯩ ꯂꯛꯅꯖꯕ, ꯑꯃꯁꯤꯅꯗꯤ ꯃꯆꯤꯡ ꯂꯩꯕꯅꯤꯅ ꯊꯣꯝꯖꯔꯛꯄ ꯑꯣꯏꯔꯝꯒꯅꯤ꯫ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯏꯇꯥꯎꯁꯤꯗꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯄꯤꯛꯇ꯭ꯔꯨ ꯅꯨꯃꯤꯠꯇꯨ ꯂꯩꯀꯥꯏ ꯀꯣꯏꯔꯨꯔꯒ ꯇꯍꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯁꯣꯔꯒꯗꯨ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯕꯥꯕꯥ, ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦ꯫ ꯀꯔꯤ ꯄꯥꯎ ꯂꯩꯔꯦ ꯑꯃꯨꯛ, ꯅꯪꯅ ꯑꯗꯨꯛ ꯄꯥꯈꯠꯇꯅ ꯆꯦꯜꯂꯛꯂꯤꯕꯗꯨꯅ? ꯕꯥꯕꯥ, ꯅꯪ ꯅꯨꯄꯤ ꯑꯃ ꯊꯤꯔꯒꯦꯔꯥ? ꯇꯥꯅꯤꯡꯗꯦꯍꯦ, ꯀꯔꯤ ꯋꯥꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯨ? ꯑꯩꯈꯣꯏꯒꯤ ꯐꯅꯕꯅꯦ ꯍꯥꯏꯁꯦ꯫ ꯏꯃꯥꯇꯣꯟꯗꯣ ꯂꯥꯛꯑꯗꯤ ꯑꯩꯒꯤ ꯋꯥꯔꯤ ꯁꯥꯐꯝ, ꯑꯩꯒꯤ ꯄꯥꯎ ꯇꯝꯐꯝꯁꯨ ꯑꯣꯏꯔꯅꯤ꯫ ꯄꯥꯕꯅ ꯊꯕꯛ ꯆꯠꯈ꯭ꯔꯁꯨ ꯏꯃꯥꯇꯣꯟꯒ ꯑꯩꯒ ꯄꯨꯟꯅ ꯂꯩꯍꯧꯕ ꯌꯥꯔꯅꯤ꯫
ꯆꯥꯛꯁꯨ ꯄꯨꯟꯅ ꯏꯃꯥꯇꯣꯟꯒ ꯊꯣꯡꯃꯤꯟꯅꯔꯅꯤ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯗ ꯑꯗꯨ ꯊꯤꯔꯣꯕ ꯄꯥꯕ ꯅꯪꯅ ꯇꯝꯅꯤꯡꯕ ꯋꯥꯔꯤ ꯄꯨꯝꯕ ꯑꯩꯉꯣꯟꯗ ꯇꯝ ꯍꯥꯏꯅꯤꯡꯕ ꯄꯨꯝꯕ ꯏꯄꯥꯗ ꯍꯥꯏ ꯅꯪꯒꯤꯗꯃꯛ ꯄꯥꯕ ꯂꯩꯔꯤꯁꯤꯗꯤ ꯑꯁ ꯄꯥꯕ ꯑꯩ ꯏꯃꯥꯇꯣꯟꯒ ꯌꯥꯝ ꯂꯩꯅꯤꯡꯉꯦꯕ ꯃꯤꯒꯤ ꯃꯃꯥꯒ ꯍꯔꯥꯎ ꯍꯔꯥꯎ ꯀꯩꯊꯦꯜꯒ ꯀꯥꯃꯤꯟꯅꯕꯗꯨ ꯎꯕꯗ ꯑꯩ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯈꯪꯕ꯭ꯔꯥ ꯑꯩꯒꯤꯁꯨ ꯏꯃꯥ ꯂꯩꯔꯝꯃꯗꯤ ꯏꯃꯥꯒ ꯆꯠꯇꯣꯏꯅꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯄꯁꯨ ꯐꯪꯂꯛꯇꯦ ꯏꯃꯥꯇꯣꯟꯗꯣ ꯂꯩꯔꯕꯗꯤ ꯏꯃꯥꯇꯣꯟꯅ ꯆꯠꯄꯗ ꯑꯩꯁꯨ ꯑꯗꯨꯝ ꯌꯥꯎꯔꯅꯤ ꯇꯣꯝꯕ ꯐꯥꯒꯤꯑꯣꯏ ꯀꯩꯑꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯦꯔꯥ ꯑꯩꯅꯗꯤ ꯑꯍꯜ ꯑꯣꯏꯔꯦꯅ ꯈꯜꯂꯒ ꯂꯩꯖꯔꯕꯁꯤꯗ ꯅꯪꯅ ꯑꯃꯨꯛ ꯅꯍꯥ ꯑꯣꯏꯍꯟꯗꯧꯔꯤ ꯄꯥꯕꯕꯨ ꯅꯨꯄꯤ ꯊꯤꯕ ꯌꯥꯈꯤꯗ꯭ꯔꯗꯤ ꯌꯥꯅꯤ ꯀꯩꯅꯣ ꯄꯥꯕ ꯃꯣꯏꯒꯤ ꯈꯨꯔꯥ ꯆꯥꯎꯇꯣꯟꯁꯨ ꯃꯆꯥ ꯂꯩꯁꯥꯕꯤ ꯐꯥꯔꯀꯥꯟꯗꯨꯗ ꯅꯨꯄꯤ ꯑꯇꯣꯞꯄ ꯊꯤꯔꯤꯗꯨꯗꯤ ꯄꯥꯕꯗꯤ ꯅꯍꯥ ꯌꯥꯝ ꯑꯣꯏꯔꯤ ꯃꯣꯏꯒ ꯍꯥꯏꯔꯨꯔꯗꯤ ꯌꯥꯔꯦ ꯁꯤꯇꯣ ꯏꯄꯥ ꯋꯥꯈꯜ ꯍꯣꯡꯍꯜꯂꯛꯀꯅꯨꯀꯣ ꯊꯃꯣꯏꯒꯁꯤ ꯏꯔꯥꯡ ꯍꯧꯔꯛꯀꯦ ꯇꯧꯏ ꯏꯁ ꯅꯍꯥꯟꯋꯥꯏꯅ ꯊꯤꯌꯨ ꯌꯥꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯝꯗ꯭ꯔꯗꯤ ꯄꯥꯕ ꯅꯪꯁꯨ ꯈꯜꯂꯣꯏꯅꯤ ꯁꯤꯒꯤ ꯋꯥꯁꯦ ꯑꯗꯣ ꯍꯌꯦꯡꯋꯥꯏ ꯅꯃꯥꯇꯣꯟꯅ ꯅꯪꯕꯨ ꯊꯤꯅ ꯇꯧꯕꯤꯔꯗꯤ ꯑꯩꯗꯤ ꯈꯪꯗꯦꯀꯣ ꯏꯁ ꯀꯩꯒꯤ ꯊꯤꯅ ꯇꯧꯗꯣꯏꯅꯣ ꯄꯥꯕ ꯏꯃꯥꯇꯣꯟ ꯂꯩꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯄꯤꯛꯇ꯭ꯔꯨ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯃꯥꯒꯤ ꯃꯃꯪꯗ ꯇꯥꯏꯕꯪꯗ ꯊꯣꯛꯈꯤꯕ ꯑꯗꯨꯒꯨꯝ ꯃꯄꯥꯗ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯊꯤꯌꯨ ꯍꯥꯏꯗꯨꯅ ꯉꯪꯂꯤ ꯄꯥꯕ ꯊꯤꯔꯣ ꯍꯥꯏꯕꯅꯦ ꯑꯩꯅ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯄꯥꯕ ꯅꯪ ꯃꯪꯂꯥꯟ ꯑꯗꯨꯗ ꯇꯣꯝꯕꯒꯤ ꯅꯣꯛꯃꯤꯕ ꯁꯛꯇꯝ ꯑꯗꯨ ꯃꯥꯡꯈꯤꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯁꯛꯐꯝ ꯎꯠꯂꯒ ꯃꯆꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯀꯐꯩ ꯆꯠꯄ ꯍꯩꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯃꯥꯗꯨꯅ ꯂꯥꯏꯑꯣꯡ ꯈꯪꯗ ꯅꯥꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯄꯤꯛꯂꯤꯕ ꯅꯪ ꯄꯥꯕꯅ ꯅꯃꯥ ꯅꯄꯥ ꯑꯅꯤꯃꯛ ꯑꯣꯏꯗꯨꯅ ꯀꯅꯥꯒꯤꯁꯨ ꯃꯤꯄꯥꯟ ꯇꯥꯡꯗ ꯑꯇꯣꯞꯄ ꯀꯅꯥꯃꯠꯇꯁꯨ ꯌꯦꯡꯗ ꯄꯨꯝꯅꯃꯛ ꯉꯝꯅꯕ ꯍꯣꯠꯅꯔꯛꯈꯤꯕ ꯁꯦꯟꯅꯔꯛꯈꯤꯕꯒꯤ ꯃꯔꯝ ꯅꯪ ꯈꯪꯕ꯭ꯔꯣ ꯃꯇꯝꯗꯨꯗ ꯅꯪꯁꯨ ꯄꯤꯛꯂꯤ ꯑꯩꯁꯨ ꯅꯍꯥ ꯌꯥꯝꯅ ꯑꯣꯏꯔꯤ ꯑꯩꯁꯨ ꯅꯨꯄꯤ ꯑꯇꯣꯞꯄ ꯊꯤꯒꯦ ꯍꯥꯏꯔꯕꯗꯤ ꯅꯍꯥꯟꯅ ꯊꯤꯕ ꯌꯥꯏꯅ ꯑꯗꯨꯕꯨ ꯄꯨꯟꯁꯤ ꯑꯁꯤꯗ ꯅꯃꯥꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯗ ꯂꯩꯈꯤꯗꯦ ꯅꯃꯥꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕꯁꯨ ꯅꯪꯕꯨ ꯅꯃꯥꯅ ꯑꯩꯒꯤ ꯏꯐꯝꯗ ꯅꯨꯡꯁꯤꯅ ꯁꯤꯟꯅꯔꯝꯕ ꯇꯥꯡꯂꯕ ꯃꯅꯤꯅꯤ ꯈꯟꯗꯨꯅ ꯏꯆꯥ ꯅꯪꯒꯤꯗꯃꯛ ꯄꯨꯟꯁꯤꯁꯦ ꯀꯠꯊꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯋꯥꯕ ꯀꯌꯥꯅ ꯃꯥꯌꯣꯛꯅꯈꯤꯕ ꯄꯨꯝꯅꯃꯛꯇꯣ ꯑꯩꯅ ꯏꯆꯥꯒꯤ ꯃꯥꯏꯊꯣꯡꯗ ꯑꯋꯥꯕꯒꯤ ꯃꯃꯤ ꯑꯃꯠꯇ ꯐꯥꯎ ꯇꯥꯍꯟꯅꯤꯡꯗꯕꯅ ꯑꯁꯨꯝꯅ ꯁꯨꯝ ꯄꯨꯟꯁꯤꯁꯦ ꯂꯦꯜꯂꯛꯂꯤꯕꯅꯤ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯃꯃꯥ ꯃꯄꯥ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯑꯗꯨꯕꯨ ꯂꯨꯗ ꯂꯨꯁꯤꯜꯂꯛꯂꯕꯗꯤ ꯃꯃꯥ ꯍꯥꯏꯕꯁꯤꯅ ꯄꯨꯝꯅꯃꯛꯇꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯔꯤꯕꯅꯤ ꯄꯥꯈ꯭ꯔꯥ ꯑꯣꯏꯔꯕ ꯅꯨꯄꯥ ꯀꯌꯥꯒꯤꯗꯤ ꯌꯨꯝ ꯄꯥꯟꯕꯗ ꯑꯋꯥꯕ ꯑꯣꯏꯒꯅꯤ ꯈꯟꯗꯨꯅ ꯈꯨꯜ ꯂꯩꯀꯥꯏ ꯇꯥꯟꯅꯗꯨꯅ ꯅꯨꯄꯤ ꯊꯤꯖꯤꯟꯕꯤꯕꯁꯨ ꯀꯌꯥꯅꯤ ꯑꯗꯨꯕꯨ ꯃꯇꯨ ꯁꯣꯟꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯀꯌꯥ ꯑꯃꯗꯤ ꯃꯆꯥꯁꯤꯡꯒꯤꯗꯃꯛ ꯃꯁꯥꯒꯤ ꯄꯨꯟꯁꯤꯗꯣ ꯀꯠꯊꯣꯛꯇꯨꯅ ꯃꯆꯥꯁꯤꯡꯕꯨ ꯅꯥꯎꯀꯣꯟꯕꯤꯗꯨꯅ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯈꯥꯡꯗꯨꯅ ꯂꯦꯟꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯈꯖꯤꯛꯇꯪ ꯃꯆꯨ ꯊꯣꯛꯄ ꯐꯤꯖꯣꯜ ꯑꯃ ꯁꯦꯠꯂꯨꯕ ꯃꯇꯝꯗ ꯃꯃꯥꯏ ꯃꯃꯤꯠ ꯈꯔ ꯌꯦꯛꯁꯤꯟ ꯇꯩꯁꯤꯟ ꯇꯧꯗꯨꯅ ꯀꯦꯔꯨ ꯂꯩꯀꯥꯏ ꯈꯨꯜ ꯅꯠꯇ꯭ꯔꯒ ꯈꯪꯅ ꯆꯥꯟꯅꯕ ꯅꯨꯄꯥ ꯅꯍꯥꯁꯤꯡ ꯊꯦꯡꯅꯗꯨꯅ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯕ ꯎꯔꯕꯗꯤ ꯍꯦꯛꯇ ꯐꯅ ꯉꯥꯡꯅꯕꯤꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯄꯥꯒꯤ ꯕꯦꯝꯃ ꯅꯪ ꯅꯃꯥ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯍꯟꯊꯒꯠ ꯄꯥꯕꯅ ꯅꯪꯒꯤ ꯂꯦꯞꯂꯤ ꯏꯆꯥꯒꯤ ꯅꯐꯝꯗ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯂꯩꯕ ꯃꯇꯝꯗ ꯄꯥꯕꯗ ꯍꯥꯏꯒꯗꯕꯅꯤ ꯄꯨꯝꯅꯃꯛꯁꯤ ꯇꯣꯛꯈ꯭ꯔꯒ ꯂꯝꯂꯥꯟꯕꯤ ꯑꯃ ꯂꯥꯛꯇꯨꯅ ꯅꯪꯒꯤ ꯑꯄꯣꯛꯄꯤ ꯅꯃꯥꯗꯨꯒꯤ ꯃꯍꯨꯠ ꯆꯞ ꯆꯥꯅ ꯁꯤꯜꯂꯨ ꯍꯥꯏꯕꯗꯤ ꯈꯔ ꯋꯥꯒꯅꯤ ꯅꯪꯅ ꯉꯁꯤ ꯃꯥꯏꯊꯣꯡꯗ ꯍꯔꯥꯎ ꯃꯤꯅꯣꯛꯇꯝꯅ ꯅꯅꯤꯡ ꯅꯈꯥ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯄꯨꯟꯁꯤꯗꯣ ꯃꯥꯡꯈꯤꯅꯤ ꯄꯣꯛꯇꯕꯤ ꯃꯃꯥ ꯑꯃꯅ ꯀꯩꯗꯧꯅꯨꯡꯗ ꯃꯕꯨꯛ ꯊꯣꯛꯀꯤ ꯃꯆꯥ ꯅꯠꯇꯕ ꯑꯃꯕꯨ ꯑꯁꯦꯡꯕ ꯃꯤꯅꯨꯡꯁꯤ ꯎꯠꯂꯣꯏ ꯄꯨꯝꯅꯃꯛꯁꯦ ꯎꯕ ꯉꯝꯂꯣꯏ ꯈꯟꯗꯨꯅ ꯏꯄꯥꯅ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯠꯇ ꯌꯨꯝꯁꯤꯗ ꯄꯨꯔꯛꯇ꯭ꯔꯤꯕꯅꯤ ꯄꯥꯕ ꯑꯩꯗꯤ ꯑꯗꯨꯝꯅ ꯈꯟꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯄꯥꯕꯅ ꯅꯆꯥꯒꯤꯗꯃꯛ ꯈꯟꯕꯤꯔꯝꯂꯤꯕ ꯃꯌꯥꯝꯁꯤ ꯇꯥꯕꯗ ꯉꯁꯤꯗꯤ ꯅꯆꯥꯒꯤ ꯊꯃꯣꯏꯁꯦ ꯌꯥꯝꯅ ꯄꯦꯠꯊꯔꯛꯂꯤ ꯅꯆꯥꯒꯤꯗꯃꯛ ꯄꯥꯕꯅ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯝꯒꯅꯤ ꯍꯥꯏꯕ ꯉꯁꯤꯗꯤ ꯑꯩ ꯈꯪꯉꯤ ꯑꯩ ꯄꯥꯕꯕꯨ ꯅꯨꯄꯤ ꯊꯤꯌꯨ ꯍꯥꯏꯔꯔꯣꯏ ꯕꯥꯕꯥ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯄꯤꯛꯇ꯭ꯔꯨ ꯃꯪꯐꯥꯎꯅꯔꯛꯏ ꯀꯩꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯎꯔꯤꯕ ꯄꯥꯕꯒꯤ ꯁꯛꯇꯝꯗꯨꯕꯨ ꯉꯁꯤꯐꯥꯎ ꯂꯩꯃꯤꯟꯅꯔꯛꯄꯁꯤꯗ ꯄꯥꯕꯅ ꯑꯗꯨꯝꯅ ꯃꯥꯏꯊꯣꯡꯃꯛꯁꯤꯅ ꯑꯩꯒꯤ ꯏꯃꯥꯡꯗ ꯑꯃꯨꯛꯐꯥꯎ ꯂꯦꯞꯈꯤꯗ꯭ꯔꯤ ꯕꯥꯕꯥ ꯑꯩ ꯈꯪꯉꯤ ꯉꯁꯤꯗꯤ ꯄꯥꯕꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯊꯤꯗꯕꯒꯤ ꯃꯔꯝ ꯑꯩ ꯍꯥꯏꯔꯔꯣꯏ ꯑꯃꯨꯛ ꯍꯟꯅ ꯃꯤꯀꯞ ꯊꯣꯛꯂꯛꯂꯤꯕꯗꯨ ꯈꯔꯗꯤ ꯉꯜꯂꯤ ꯑꯗꯨꯕꯨ ꯇꯨꯝꯁꯤꯜꯂꯨꯔꯕꯗꯤ ꯍꯦꯟꯅ ꯊꯦꯡꯈ꯭ꯔꯅꯤ ꯈꯟꯗꯨꯅ ꯄꯤꯛꯇ꯭ꯔꯨ ꯍꯧꯒꯠꯇꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯤ ꯇꯣꯝꯕꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯃꯁꯥꯅ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯔꯝꯕꯗꯨꯗ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥꯁꯦ ꯅꯍꯥꯟꯈꯩ ꯍꯣꯟꯕ ꯁꯣꯔꯒ ꯃꯥꯟꯅꯅ ꯍꯣꯟꯕ ꯎꯗꯦꯗ ꯉꯔꯥꯡꯅ ꯑꯩꯉꯣꯟꯗ ꯅꯨꯄꯤ ꯊꯤꯌꯨ ꯍꯥꯏꯔꯝꯕꯅꯤ
Ngasina nang oin yum paninglaklabro yakiroiko paba nupi atopa thikidoin aduga ningol chakau satpadagi inahan kidoin aduga namada isagi saka ilan kidoin picture mapada paina yenglaklaga haire aina tawsinabane ngarangido nupi yam thiningbra khangde nasa leisabi pharakansidda adu thoibe nahan kaidi khanbu khaludi isasi leisabi di phar nupaga mata koina zadro koina deda aina nupa koiradi nupa tuna chelase hairani adudai aina siengradi pabana tomta yum sili haudoido tandra adu nungai tadana koibidaba ai gidi karisu khallunu ne ado nupa nagadi koige hairakta braiba haire ainamta yabidaba kana kana na haire ino haise moi iboto nasu magi mama oyo haidana aduga makhalai kaigi khoimu ko malai bado khangbra muchin muraga yam wang ba malai bado aduna su koi ke hairi aduga wang le kai da leiba maira bado adu su adum hairaga leibani mabudi masakra phajabani is yam haire izani ado nang na pambaga di yaudro pambabudi maira bado khara pami adu paba karamana phadoido ai su khangdi ni tawrise ado masak phajabai hairuradi mairabana phajai adu khoimudo adu su thabak suba yam kanbani adu phare ngasidagi tharaga nangonda ihan hanamu hairakpa mido aduda yakro adu paba moi iboton gi masanu pado phasu phajabaneba aduga thabak su yam kanbaneba aduga moi mapaduna laknaba hemandana aini yam hainadaba maoirasu yabudi yarabane ise khangdese ahan bamada khudong sawa piro isasidi amta thengnarakjadi adudi thengnaba ngai taridana ngasi natrasu yai kaido hoi baba adudi ai ising sokpa sajanaraga thoge kana thengnaraki yenge pabana hairakpadagi nupaga khangkoi koiningi asi haiduna pantharamda pitru thokre tomba maithongda momo nokna thokri masabu yengduna thamoida asumna sonduna lehori kayada mangau thiba ngangna yengi mapa ingonda mana liramba wari mayamse aisu adum tabani o mama siganbi nasa nupi se nupa na nungsi haire haido nangbu tahawdrai mi ai di pukning siam nungsi kremi somda picture pukri asawbaduda sanabundu paiduna ising sokpa saraga tana thengna yenge haiduna thoklakpaduda khoimusu san thadokpa thoklakpani adoba khoimudu picture da haipet yenglamlaga chatpham thokpa sando hoiduna chatkri kashumta hairamdeni ngasidi tokcharo nangam asi haiduna ising soklaga kakhalakpada ibotongi masanupa sanaudo makuta longub ama paiduna laklibaduga mapa sanan hek thengnari picture ngasidi mathamoida karigumba ma phawi sanau picture ubuda chatlambadu leptuna haire picture how ising swamiro hoi picture gi thamoida sanauna mangonda amuktang de hek nungsibo hairaklabadi yarage haiduna ngai jak thongam thongamjida ado tasanau haigedaba loiraba hoi sum nanga thengnabaduda kaurakpanida adudi changange yaraba hoi changu asengba changkrake ko haigedoba loirabanina hoi picture sanauda hanna yenglaga changkre sanau su picture bu yengduna lehoi sanau su asumna khanjari kai picture sing asidi yamna wakhal tana khumaida aina kaubada kaidurasa masige ngangse ina haibasu yadi nahan kaidi mana ngangadaba nganglaga adum chatkibani swakalga tadida yaningba phawraba khangde asidi nokpai ka taw amuktanga hairaga yengamgadamni khoimu maso haipet yenglamlaga picture ne haibadu khangkidabani aduna picture da wamata hairamdabani somda picture suktoklaga changlakpadu ubada tombana hairi kaidawre thoibe kadam thengnaraktrabro thengnareeba adu paba khoimu do hana thengneeba ko aduga haipet yengamaga kashum tairamdabi chakhibai wan aduga ibotongi masanupa sanaudo adudo muk thengnare aduga chak thongamabo kaina hangi aduga inadi amukasu nungsi yarabo kaina hangadi yarena hairamge tawbani aduga kashum hairaktriba karigino dubu moina kaisu hairaktridubu khangde adu baba karamanu khandoisiba ngai kho yengisi ihan hana muk nungsi hairakpu nupado madu oina ngairasi hoi aduna pharani asumna mapa masadu nupa amana hekta nungsi hairakladi yaradabani haiduna ngairagale numit nini humnigi matung picture do kaithelda mapaga ngayoluraga halakminarami
Paba, nang aigi matungda khara lapna lao. Pabaga chatladi nupaga thengnarasu kem thairaroi. Ai nupa thengnabra yenge ba. Hoi hoi. Asumna tomba khara tapthana lehauraga Pitruna gam chenkhalak-tuna mapa masa khara lapna na chatminai. Lambi duda Pitrugi mangoinana mairaba laklibada ubada tomba marum amada thaijinduna lei. Ma he ukibada kainoma khantrani khanduna tawribani. Haiba tawbaga mairaba Pitrubu ubada khamduna kaurei. Pitru kai chaloinu? Kainoni aise akhoi paba nate kaithelda ngayo loiba. Natom chaloiro? Nate pabaga Hoi, idom chalubani ado thangdi aidi ima lawrugena chalini ima do masa khara ngamkhidum adugi pot puthok pusin tawbudo wani na aina thindok thindin tawri o adu picture mairabana waga ngangba loijringai picture ni hekta khumlakpana hali hayo nangna hainingbodo mairaba khoktak san haire kaino aina nongonda haibado nang kai khalike Kaino, nang nahaiba haisibo, ay kaukre. As, ay na nahal mong haibado. Ado, kaya ay no ba, ay kangdre ba? Nungsi haibado. Ado nida na, ado may siyang nahayo ba? Hoy, ay yari, iba ni ko'y narasi. Asyang mo ra? Hoy, asyang mani. Ay nahandagi, kananom na nungsi hairadi yarage na ngayraga layin. Kaino haisibo. Ay nataba, ato panupam na hairamaso, nang yadoy ra. Pitruwado akhakpa leita mangau thibagi haunabi asengba loina haire haujikti yaroida nang na hairasidi haujikbudi nangoina koirani numit 10 ni muksurabani aina nupa amana nungsi hairadi yaragi na ngairisi adugadi suai hairaktaba aina nahan khai yaningdaba kandana amasu nungsi na koka ngaubani aduga thoi na ngairaga na kanamek hairaktaba ado phari nangna hairakpa halabani na nanga koina bataredana Mairaba Pitru nang hairaklibaduda koka ngauzai adu masu wa makha tare adudi nangna yari hairabanina ibani ngasidagi nungsinare ko hoi adudi hayeng pukri mapaldo nasi toklau ko hoi toklake asi hairaga Pitru mapana lehuriba domda mamaidu onduna yenglai tombade mihul sujre khanbaga tawbaga Pitru Mairaba da sumna hairai adu Mairaba akhoi babado maningda tapna laona lehobani Laiba ude, nang natsatpada thengnabra yengo. Ay sida ngay hawi nam tahibiramu. Ay wari, amo hangalaga tsatpado taleba. Kaigi lehuriba. Ay nahaydudi, nupama na nungsi hairadi yadoy niya na. Adugi, ay supabaga saladi kanamta na hairaroy na. Karatap na laon na lehubani. Lumaga yengira kayo no udre. Ado, ang tahibiramu ko. As loire, woy, hayramgi. Asum na mayraba, kay telom na lakpada. Tombado ugi marum amada lungduna lairibada ubada Mairaba na hairai. Kura tomba. Kaino, kari haini. Kaidawrin. Sum lairamiza. Oh, ado picture na asigi kongnang makong sida ngairamge laon na hairakpani. Hoi, sal, ay susatlagi. Asi haidu na satkri. Som da picture, mapabu ngairambado, mapalakpa ubada, haraw na sensilak to na paugtamay. Paba, Nasidi, Mairaba na nungsi hairakpay wani. Ay siyakre. Aduga niya, ay nadi nungsi haibu wahay siya. Haidri pao, yabiro isini ay nagkalisi. Maso, ay nahaibado na tumtawlayeba ko. Ay nadi, nang nahaiba haibu kaino, ay kaure na tumahaiba. Ay so, nakaising na hayan na tawsin na banidan. Aduga di tumahiri. Aduga, ay siya tokre na. Yare, ikaw iba kang dabisidi. Kaino, kaidawrage. Koy na dore, sinatro. Karino kangdi, sumakasam taraga layib. Ayuni ikaira ib. Loire. Ado paba, ay naluhong mo da pudoy siya. Pamung kangtol, piyangko, adudagi pirol makal kara. Ado ka kay no pudoy siya ba? Ay di kay sumta sulayti. Siyari da toy biya. Paba kaptura ka ni ko ngasi. Kayno, paba na nupa ko ibay wari hawdori inatro. Ado ka kay no paba na haydo ba? Nang ay na nayumpan bagi wari hawdoro hay bro. Ha? Nupa ko yung kakhaybad. Kay nupa ba? Nupa ko ise, yung pa na ba na tro? Hoy man, ado luhong bagi wari do hawdoro kinuwa ba? Paba pukning yam nusi ko. Is loy de, ay di kasyong kanbide. Nang kaloy nang. Paba matom ta lehurani kay na, nungay ta baka amat ta pawra mo ba na? Ay na di somda, nang na nupa ga koy na ba da? Mitagi na tuon dagi pisi, soro, siyentari.
ꯑꯗꯨꯒ ꯃꯥꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯔꯤ ꯅꯨꯄꯥ ꯑꯣꯏꯅ ꯄꯨꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯣꯏꯔꯣꯏꯗꯕ ꯋꯥꯊꯤꯗꯣ ꯉꯥꯡꯒꯅꯨ ꯌꯥꯔꯦ ꯊꯣꯏꯕꯤ ꯂꯥꯎ ꯁꯠ ꯆꯠꯁꯤ ꯑꯩ ꯌꯨꯝꯗ ꯄꯦꯟꯅ ꯀꯞꯄꯨꯒꯦ ꯑꯁ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯕ ꯄꯥꯕ ꯑꯩ ꯅꯨꯄꯥ ꯀꯣꯏꯅꯗꯣꯏꯒ ꯇꯟꯁꯤꯜꯂꯛꯑꯦ ꯐꯥꯒꯤ ꯇꯧꯕꯅꯤꯍꯦ ꯅꯪꯗ ꯅꯌꯨꯝ ꯄꯥꯟꯈ꯭ꯔꯣ ꯑꯩꯁꯨ ꯑꯃꯨꯛ ꯄꯥꯅꯕ ꯑꯆꯥ ꯇꯨꯀꯠꯆꯗ꯭ꯔꯥ ꯄꯥꯕꯗꯤ ꯑꯩ ꯆꯠꯈꯤꯕ ꯉꯥꯏꯔꯤ ꯑꯣꯏꯔꯦ ꯁꯨꯛꯆꯠ ꯍꯦꯛ ꯆꯠꯄꯤꯔꯣꯏ ꯑꯗꯨꯏꯗꯤ ꯐꯥꯒꯤ ꯇꯧꯕꯅꯤꯁꯦ ꯌꯥꯔꯦ ꯂꯥꯎ ꯑꯗꯣ ꯄꯥꯕꯗ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯃꯤꯒꯤ ꯃꯃꯥꯡꯗꯗꯤ ꯍꯥꯏꯔꯛꯄ ꯌꯥꯗꯦꯀꯣ ꯍꯣꯏ ꯕꯥ ꯑꯩꯁꯨ ꯈꯪꯉꯦ ꯕꯥ ꯑꯁꯨꯝꯅ ꯄꯤꯛꯇ꯭ꯔꯨ ꯃꯩꯔꯥꯕꯒ ꯀꯣꯏꯅꯈ꯭ꯔꯦ ꯃꯩꯔꯥꯕ ꯄꯤꯛꯇ꯭ꯔꯨꯕꯨ ꯎꯅꯕ ꯇꯣꯏꯅ ꯂꯥꯛꯏ ꯃꯈꯣꯏꯅ ꯎꯅꯔꯨꯔꯒ ꯍꯜꯂꯛꯄꯗ ꯄꯤꯛꯇ꯭ꯔꯨ ꯃꯄꯥꯗ ꯄꯥꯎ ꯑꯗꯨꯝ ꯇꯝꯖꯩ ꯇꯣꯝꯕ ꯃꯥꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯑꯗꯨꯃꯛ ꯇꯥꯏ ꯇꯣꯝꯕ ꯃꯁꯥꯒꯤ ꯃꯄꯨꯡꯅꯤꯡ ꯄꯦꯟꯅꯕ ꯍꯣꯠꯅꯕꯗ ꯃꯃꯥ ꯑꯃꯨꯛ ꯑꯣꯏ ꯃꯃꯥꯟꯅꯕꯤ ꯑꯃꯨꯛ ꯑꯣꯏ ꯃꯄꯥ ꯑꯃꯨꯛ ꯑꯣꯏ ꯇꯧꯗꯨꯅ ꯂꯩ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯄꯤꯛꯇ꯭ꯔꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯃꯩꯔꯥꯕꯕꯨ ꯂꯥꯛꯄ ꯉꯥꯏ ꯃꯇꯥꯡ ꯑꯗꯨꯗ ꯁꯥꯅꯧꯗꯨ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯥꯅꯅ ꯍꯦꯛ ꯊꯦꯡꯅꯔꯔꯤ ꯄꯤꯛꯇ꯭ꯔꯨ ꯀꯩꯗꯧꯔꯝꯃꯤꯅꯣ ꯑꯩꯔꯣ ꯃꯩꯔꯥꯕ ꯉꯥꯏꯔꯝꯃꯤꯅꯦ ꯃꯩꯔꯥꯕ ꯍꯥꯏꯗꯤ ꯑꯋꯥꯡꯂꯣꯝꯒꯤꯗꯨꯔꯣ ꯍꯣꯏ ꯃꯥꯅꯤ ꯃꯥ ꯀꯩꯒ ꯀꯣꯏꯅꯔꯤ ꯑయ్ꯌꯥ ꯑꯩꯅ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯒ ꯅꯪ ꯃꯥꯒ ꯈꯪꯅꯩꯅꯤꯅꯦ ꯍꯣꯏ ꯑꯗꯣ ꯈꯪꯕ꯭ꯔꯥ ꯅꯪꯒꯁꯨ ꯀꯣꯏꯅꯔꯝꯕ ꯌꯥꯕꯅꯤ ꯑꯩꯅ ꯌꯥꯔꯒꯦꯅ ꯅꯪꯅ ꯑꯃꯨꯛꯀ ꯍꯥꯏꯔꯛꯄ ꯉꯥꯏꯕꯗꯗꯤ ꯅꯪꯅ ꯀꯩꯁꯨꯝꯇ ꯍꯥꯏꯔꯛꯇꯕꯗꯨꯗ ꯑꯩꯁꯨ ꯃꯥꯅ ꯍꯥꯏꯔꯛꯄ ꯍꯥꯟꯕꯗꯨꯗ ꯌꯥꯈ꯭ꯔꯦꯗꯅ ꯅꯪ ꯅꯗꯥꯎ ꯌꯥꯗꯦ ꯅꯪꯅ ꯏꯪꯒꯤꯠ ꯑꯝꯇꯪ ꯄꯤꯔꯝꯃꯗꯤ ꯑꯩꯁꯨ ꯍꯥꯏꯔꯣꯏꯗ꯭ꯔꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯕ ꯃꯇꯝꯗꯗꯤ ꯅꯪ ꯑꯩꯉꯣꯟꯗ ꯊꯤꯅ ꯊꯤꯅ ꯉꯥꯡꯕꯗꯨꯗ ꯑꯩꯁꯨ ꯇꯟꯗꯅ ꯍꯥꯏꯈꯤꯗꯕꯅꯤ ꯑꯗꯨꯒ ꯅꯪꯗꯤ ꯑꯇꯣꯞꯄ ꯑꯃ ꯑꯣꯏꯅ ꯀꯣꯏꯔꯝꯃꯤ ꯑꯗꯣ ꯁꯥꯎꯅꯨ ꯑꯩꯁꯨ ꯍꯦꯛ ꯃꯥꯅ ꯍꯥꯏꯔꯛꯄꯗꯨꯗ ꯌꯥꯊꯣꯛꯎꯔꯦ ꯅꯪ ꯍꯧꯖꯤꯛ ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯔꯗꯤ ꯌꯥꯒꯗ꯭ꯔꯣ ꯌꯥꯔꯣꯏꯗ ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯨꯄꯥ ꯀꯣꯏꯔꯁꯤꯗꯤ ꯄꯤꯛꯇ꯭ꯔꯣ ꯑꯩ ꯅꯪꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯅꯤꯀꯣ ꯑꯗꯣ ꯃꯤꯅ ꯀꯣꯏꯈ꯭ꯔꯦꯕ ꯀꯩꯒꯨꯝꯕ ꯅꯪꯅ ꯊꯃꯣꯏ ꯀꯥꯏꯕ ꯊꯣꯛꯂꯕꯗꯤ ꯏꯐꯝꯗ ꯆꯪꯂꯧꯀꯣ ꯃꯇꯝꯗꯨ ꯐꯥꯎ ꯑꯩ ꯅꯪꯕꯨ ꯉꯥꯏꯔꯝꯒꯦꯀꯣ ꯍꯣꯏ ꯍꯥꯏꯔꯛꯀꯦ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯑꯩ ꯊꯃꯣꯏꯒ ꯑꯝꯇ ꯀꯥꯏꯗꯦ ꯃꯩꯔꯥꯕꯗꯣ ꯑꯩ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯌꯦ ꯑꯩꯅꯁꯨ ꯈꯔꯕꯨꯗꯤ ꯅꯨꯡꯁꯤꯌꯦ ꯑꯗꯣ ꯄꯥꯛꯅ ꯅꯨꯡꯁꯤꯕꯗꯤ ꯑꯣꯏꯗꯦꯗ ꯈꯔ ꯂꯩꯔꯒ ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯗꯤ ꯃꯥꯒ ꯑꯗꯨꯝ ꯀꯣꯏꯅꯔꯒꯦꯕ ꯑꯗꯨꯒ ꯅꯨꯡꯁꯤꯔꯛꯇ꯭ꯔꯗꯤ ꯅꯉꯣꯟꯗ ꯑꯃꯨꯛ ꯍꯥꯏꯔꯛꯀꯦ ꯁꯅꯧ ꯄꯤꯛꯇ꯭ꯔꯨꯒꯤ ꯃꯉꯥꯎ ꯊꯤꯕ ꯃꯇꯧ ꯏꯆꯝ ꯆꯝꯖꯕ ꯃꯑꯣꯡ ꯑꯁꯤ ꯎꯕꯗꯅꯤ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯤꯕ ꯃꯥꯅ ꯈꯨꯝꯗꯣꯔꯛꯂꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯅꯣꯛꯅꯤꯡꯕꯁꯨ ꯐꯥꯎꯏ ꯑꯗꯨꯕꯨ ꯑꯗꯨꯛ ꯅꯨꯡꯁꯤꯖꯕꯤ ꯃꯥꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯀꯣꯏꯅꯔꯦ ꯇꯥꯕꯗ ꯊꯃꯣꯏꯗ ꯍꯥꯏꯐꯝ ꯈꯪꯗꯕ ꯆꯩꯅꯥ ꯑꯃꯗꯤ ꯐꯥꯎꯏ ꯃꯇꯥꯡ ꯑꯗꯨꯗ ꯃꯩꯔꯥꯕꯁꯨ ꯂꯥꯛꯂꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯀꯩ ꯋꯥꯔꯤ ꯁꯥꯏꯅꯣ ꯑꯣ ꯁꯅꯧꯁꯤ ꯅꯍꯥꯟꯃꯨꯛ ꯄꯤꯛꯇ꯭ꯔꯨꯒꯤ ꯋꯥꯗꯨ ꯁꯅꯧꯅ ꯊꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ ꯄꯤꯛꯇ꯭ꯔꯨꯁꯦ ꯎꯈꯤꯗꯕ ꯀꯨꯏꯔꯦꯅ ꯋꯥꯔꯤ ꯁꯨꯝ ꯁꯥꯔꯝꯃꯤꯅꯦ ꯅꯪꯗꯤ ꯀꯥꯏ ꯆꯠꯀꯦ ꯍꯥꯏꯅꯣ ꯃꯩꯔꯥꯕ ꯑꯩ ꯄꯤꯛꯇ꯭ꯔꯨ ꯎꯅꯕ ꯂꯥꯛꯏꯅꯦ ꯑꯩꯒ ꯃꯥꯒ ꯈꯪꯅꯩ ꯑꯣ ꯍꯣꯏ ꯋꯥꯔꯤ ꯁꯥꯟꯅꯍꯧꯔꯣ ꯑꯗꯨꯗꯤ ꯑꯩꯁꯨ ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯒꯦꯅ ꯊꯣꯛꯂꯛꯄꯅꯤ ꯄꯤꯛꯇ꯭ꯔꯨ ꯏꯄꯪ ꯄꯪꯅ ꯌꯥꯝ ꯉꯛꯅ ꯁꯥꯅꯧꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯁꯥꯅꯧ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯧꯖꯤꯛ ꯃꯩꯔꯥꯕꯒ ꯏꯕꯥꯅꯤ ꯀꯣꯏꯅꯩ ꯍꯥꯏꯗꯨꯗꯤ ꯑꯗꯨꯒ ꯈꯪꯗꯕ ꯁꯥꯔꯒ ꯑꯃꯨꯛ ꯈꯨꯝꯃꯤꯗꯣ ꯀꯩꯒꯤꯅꯣ ꯑꯁ ꯄꯤꯛꯇ꯭ꯔꯨ ꯅꯪꯒꯤ ꯐꯥꯒꯤꯁꯤꯗꯤꯕ ꯏꯕꯥꯅꯤ ꯃꯩꯔꯥꯕꯒꯤ ꯃꯇꯥꯡꯗ ꯀꯩ ꯋꯥꯔꯤ ꯁꯥꯟꯅꯈꯤꯒꯦ ꯑꯆꯥ ꯃꯆꯤꯟ ꯌꯥꯝ ꯊꯤꯌꯦ ꯁꯤ ꯅꯨꯄꯥꯁꯦ ꯌꯥꯔꯁꯦ ꯊꯦꯡꯈ꯭ꯔꯅꯤ ꯑꯩ ꯆꯠꯂꯒꯦ ꯅꯣꯏꯁꯨ ꯋꯥꯔꯤ ꯁꯥꯍꯧ ꯑꯁꯨꯝꯅ ꯁꯥꯅꯧꯁꯨ ꯆꯠꯈ꯭ꯔꯦ ꯃꯩꯔꯥꯕ ꯄꯤꯛꯇ꯭ꯔꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯄꯤꯛꯇ꯭ꯔꯨ ꯑꯩ ꯍꯌꯦꯡꯗꯤ ꯂꯥꯛꯑꯔꯣꯏꯒꯦ ꯑꯩꯈꯣꯏꯒꯤ ꯏꯟꯗꯣꯝꯆꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯍꯌꯦꯡꯗꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯇꯣꯏꯅꯤ ꯂꯥꯛꯄ ꯐꯔꯛ ꯇꯥꯔꯅꯤ ꯍꯣꯏ ꯑꯗꯣ ꯅꯪ ꯅꯍꯥꯟꯁꯨ ꯊꯕꯛ ꯑꯃ ꯂꯩꯍꯧꯔꯦ ꯍꯥꯏꯔꯒ ꯊꯨꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯉꯔꯥꯡꯁꯨ ꯑꯩꯅ ꯅꯪ ꯂꯥꯛꯀꯅꯤꯅ ꯑꯗꯨꯝ ꯀꯨꯏꯅ ꯉꯥꯏꯔꯒ ꯂꯥꯛꯇ꯭ꯔꯦ ꯑꯗꯣ ꯅꯪ ꯂꯥꯛꯑꯣꯏꯗꯕ ꯑꯣꯏꯔꯗꯤ ꯍꯥꯏꯔꯝꯃꯨꯀꯣ ꯍꯌꯦꯡꯈꯩꯁꯨ ꯑꯩ ꯉꯥꯏꯕꯗꯣ ꯌꯥꯝ ꯋꯥꯏꯑꯦꯕ ꯍꯣꯏ ꯑꯗꯣ ꯑꯩ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈ꯭ꯔꯦ ꯄꯤꯛꯇ꯭ꯔꯨ ꯀꯔꯤꯁꯨ ꯈꯟꯗ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯗꯨꯅ ꯂꯩꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯅꯕꯒꯤꯗꯃꯛ ꯂꯥꯡꯏ ꯕꯥꯕꯥ ꯑꯩ ꯀꯔꯤ ꯁꯦꯠꯇꯣꯏꯅꯣꯃꯤ ꯅꯃꯥꯟꯅꯕꯤꯒꯤꯅꯤꯅ ꯐꯤ ꯑꯃ ꯏꯜꯂꯨ ꯑꯗꯨꯒ ꯐꯅꯦꯛ ꯑꯃ ꯁꯦꯠꯂꯨ ꯀꯔꯝꯕ ꯁꯦꯠꯇꯣꯏꯅꯣ ꯒ꯭ꯌꯥꯟꯒ ꯇꯥꯗ꯭ꯔꯦ ꯂꯩꯅꯥ ꯍꯣꯏꯗꯣꯝꯗ ꯆꯠꯂꯨꯒꯦ ꯕꯥꯕꯥ ꯑꯩꯅ ꯍꯥꯏꯁꯤ ꯆꯨꯝꯃꯕꯅꯤꯅꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯕꯥꯕꯥꯅ ꯍꯥꯏꯗꯣ ꯐꯅꯦꯛ ꯐꯤ ꯁꯦꯠꯅꯤ ꯍꯥꯏꯕꯗꯨꯗꯤ ꯈꯪꯉꯤ ꯑꯗꯨꯗ ꯀꯔꯝꯕ ꯃꯈꯜꯒꯤ ꯐꯤ ꯐꯅꯦꯛꯅꯣ ꯍꯥꯏꯗꯣ ꯍꯪꯂꯨꯒꯦ ꯇꯧꯕꯅꯤ ꯍꯣꯏ ꯍꯣꯏ ꯍꯪꯂꯨꯔꯣ ꯑꯗꯣ ꯊꯦꯡꯉꯛꯀꯅꯨꯀꯣ ꯀꯦꯗ꯭ꯔꯤꯉꯩꯗ ꯀꯔꯤ ꯀꯔꯤ ꯑꯋꯥꯠ ꯑꯄꯥꯗꯣ ꯈꯔ ꯌꯦꯡꯕꯤꯔꯨꯁꯨ ꯃꯤꯔꯣꯜ ꯂꯩꯕ ꯏꯃꯨꯡ ꯅꯠꯇꯦ ꯍꯣꯏ ꯄꯤꯛꯇ꯭ꯔꯨ ꯂꯩꯅꯥ ꯍꯣꯏꯗ ꯂꯥꯛꯏ ꯂꯩꯅꯥꯁꯨ ꯎꯄꯨ ꯍꯥꯡꯗꯨꯅ ꯍꯣꯔꯦꯟ ꯁꯦꯠꯅꯕꯅꯤ ꯍꯥꯏꯗꯨꯅ ꯄꯣꯠ ꯆꯩ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯏꯇꯥ ꯅꯪ ꯍꯣꯔꯦꯟ ꯀꯩ ꯁꯦꯠꯇꯣꯏꯅꯣ ꯁꯤꯒꯤ ꯋꯥꯡꯈꯩ ꯐꯤꯁꯤ ꯑꯣꯏꯅ ꯏꯜꯂꯒꯦ ꯇꯧꯕꯅꯦ ꯑꯩꯈꯣꯏ ꯃꯥꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯄꯒꯤ ꯂꯩꯕꯅꯤ ꯍꯟꯗꯛ ꯑꯣ ꯄꯤꯛꯇ꯭ꯔꯨ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯃꯥꯒꯤꯗꯤ ꯑꯅꯧ ꯑꯄꯦꯟ ꯑꯃꯠꯇ ꯂꯩꯇꯦ ꯂꯩꯅꯥꯒꯤ ꯐꯃꯨꯡꯗꯨꯗ ꯊꯝꯂꯤꯕ ꯂꯤꯛ ꯁꯅꯥ ꯈꯨꯖꯤ ꯃꯌꯥꯝꯗꯨꯁꯨ ꯍꯦꯛ ꯎꯔꯨꯔꯦ ꯄꯤꯛꯇ꯭ꯔꯨ ꯀꯩꯁꯨꯗꯤ ꯍꯥꯏꯗꯦ ꯂꯩꯅꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨ ꯄꯤꯛꯇ꯭ꯔꯨ ꯅꯪꯒꯤꯗꯤ ꯂꯩꯔꯕꯣ
ꯄꯤꯛꯇ꯭ꯔꯨ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯅꯣꯛꯁꯤꯟꯅꯔꯒ ꯍꯥꯏꯔꯛꯏ꯫ ꯑꯧ ꯂꯩꯔꯦ, ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯌꯥꯝ ꯑꯃ ꯂꯩꯌꯦ꯫ ꯂꯩꯅꯥꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ, ꯑꯗꯨꯕꯨ ꯃꯇꯥ ꯄꯤꯛꯇ꯭ꯔꯨꯒꯤ ꯃꯃꯥꯡꯗꯗꯤ ꯅꯨꯡꯉꯥꯏꯇꯕꯗꯨ ꯎꯠꯇ ꯃꯥꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯒꯤ ꯂꯩꯕꯁꯤꯡꯗꯣ ꯊꯥꯏꯅꯒꯤ ꯉꯥꯛꯇ ꯑꯣꯏꯔꯝꯅꯤ, ꯑꯗꯣ ꯑꯩꯈꯣꯏꯗꯒꯤ ꯑꯃ ꯋꯥꯏꯈ꯭ꯔꯣꯗꯅ꯫ ꯌꯥꯔꯅꯤꯌꯦ, ꯑꯩꯗꯤ ꯀꯩꯁꯨꯝ ꯈꯟꯗꯦ ꯊꯥꯏꯅ ꯑꯣꯏꯔꯁꯨ꯫ ꯑꯗꯣ ꯑꯩꯁꯨ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ, ꯅꯪꯁꯨ ꯂꯣꯏꯔꯒ ꯅꯪꯅ ꯍꯥꯜꯂꯗꯤ ꯑꯩꯈꯣꯏꯗ ꯍꯥꯟꯅ ꯂꯥꯛꯑꯣꯀꯣ, ꯑꯗꯨꯒ ꯆꯠꯃꯤꯟꯅꯁꯦꯕ꯫ ꯍꯣꯏ, ꯑꯗꯣ ꯑꯩ ꯐꯤ ꯐꯅꯦꯛ ꯄꯤꯔꯛꯀꯦꯀꯣ, ꯅꯪ ꯏꯟꯅꯕ ꯌꯥꯔꯣꯏ꯫ ꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯅ ꯄꯤꯛꯇ꯭ꯔꯨꯗ ꯐꯤ ꯐꯅꯦꯛ ꯑꯗꯨ ꯄꯤꯒꯦ ꯇꯧꯕꯗ ꯃꯥꯒꯤ ꯃꯃꯥ ꯂꯥꯏꯕꯤꯗꯨ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣ ꯏꯕꯦꯝꯃ, ꯅꯪꯕꯨ ꯍꯪꯒꯥꯝ ꯃꯄꯥꯒꯤ ꯐꯤ ꯐꯅꯦꯛꯁꯦ ꯁꯦꯠꯂꯅꯤꯗꯥꯏꯅꯦ? ꯍꯣꯏ, ꯑꯗꯨ ꯄꯤꯛꯇ꯭ꯔꯨꯗ ꯋꯥꯏꯍꯟꯒꯦ ꯇꯧꯕꯅꯤ꯫ ꯑꯦꯔꯥ, ꯆꯨꯝꯅꯒꯤ ꯐꯤꯅꯦꯁꯨ ꯅꯠꯇꯦ, ꯆꯥꯈ꯭ꯔꯒ ꯁꯦꯝꯕ ꯌꯥꯝꯅ ꯋꯥꯏ꯫ ꯐꯅꯦꯛꯀꯗꯣ ꯈ꯭ꯋꯥꯡꯒꯤ ꯇꯥꯡꯈ꯭ꯔꯕ ꯄꯣꯠꯅꯤ, ꯑꯩꯈꯣꯏꯅ ꯁꯦꯠꯄ ꯐꯥꯎ ꯀꯩꯗ ꯁꯣꯏꯈꯤꯒꯗꯒꯦꯗ ꯆꯦꯛꯁꯤꯟ ꯈꯣꯏꯖꯤꯟ ꯏꯜꯂꯤꯕꯅꯤ꯫ ꯄꯤꯛꯇ꯭ꯔꯨꯗꯤ ꯐꯤ ꯐꯅꯦꯛ ꯇꯣꯏꯅ ꯁꯦꯠꯄꯁꯨ ꯅꯠꯇꯦ, ꯁꯣꯏꯗꯅ ꯆꯥꯔꯅꯤ꯫ ꯄꯤꯛꯇ꯭ꯔꯨ, ꯅꯣꯏꯒꯤꯁꯨ ꯂꯩꯔꯝꯒꯅꯤꯗ, ꯅꯣꯏ ꯏꯃꯥꯅ ꯁꯦꯠꯂꯝꯕꯒꯤ꯫ ꯍꯣꯏ ꯂꯩꯌꯦ ꯏꯗꯣꯝꯆꯥ, ꯑꯗꯨ ꯁꯦꯠꯂꯨ ꯀꯩꯅꯣ, ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯁꯦ ꯀꯩꯝꯇ ꯍꯦꯛ ꯈꯪꯗꯕꯅꯤ꯫ ꯆꯣ ꯂꯣꯏꯁꯤꯜꯂꯨꯔꯣ, ꯊꯦꯡꯈ꯭ꯔꯅꯤ꯫ ꯍꯣꯏ, ꯑꯩꯗꯤ ꯀꯦꯕ ꯂꯣꯏꯔꯕꯅꯤꯀꯣ ꯄꯤꯛꯇ꯭ꯔꯨ, ꯅꯪ ꯊꯨꯅ ꯂꯣꯏꯁꯤꯜꯂꯝꯃꯨ, ꯑꯩ ꯂꯥꯛꯑꯗꯝꯅꯤ꯫ ꯄꯤꯛꯇ꯭ꯔꯨ ꯊꯣꯛꯂꯛꯏ꯫ ꯉꯁꯤꯗꯤ ꯊꯋꯥꯏ ꯈꯖꯤꯛ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯃꯄꯥꯅ ꯐꯅ ꯂꯨꯅ ꯇꯧꯏ ꯍꯥꯏꯔꯁꯨ ꯁꯤꯒꯨꯝꯕ ꯑꯀꯨꯞ ꯑꯇꯥꯁꯤꯗꯤ ꯅꯨꯄꯥ ꯃꯣꯏꯅ ꯀꯩꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯅꯦꯝ ꯃꯆꯦ ꯀꯌꯥ ꯑꯃꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯔꯨꯔꯕꯁꯨ ꯑꯁꯨꯝꯅ ꯐꯤ ꯐꯅꯦꯛ ꯑꯇꯥꯡꯕ ꯁꯦꯠꯇꯨꯅ ꯃꯃꯥꯟꯅꯕꯤꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯒꯗꯕꯗꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ꯫ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯃꯥꯟꯅꯕꯤꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯔꯅꯤ ꯍꯥꯏꯅ ꯍꯔꯥꯎꯖꯔꯝꯕ ꯄꯤꯛꯇ꯭ꯔꯨ ꯃꯌꯨꯝꯗ ꯃꯥꯏꯊꯣꯡ ꯏꯃꯛꯃꯛꯁꯤꯟ ꯍꯜꯂꯛꯏ꯫ ꯇꯣꯝꯕ ꯃꯆꯥꯒꯤ ꯁꯛꯐꯝꯗꯨ ꯎꯕꯗ ꯍꯪꯂꯛꯏ꯫ ꯀꯩꯗꯧꯔꯦ ꯊꯣꯏꯕꯤ? ꯀꯩꯁꯨ ꯇꯧꯗꯦ꯫ ꯏꯁ, ꯀꯩꯁꯨ ꯇꯧꯗꯦ ꯀꯥꯏ, ꯑꯩꯕꯨ ꯌꯥꯝ ꯈꯪꯗꯕꯩ ꯃꯑꯣꯡꯗ꯫ ꯑꯣ, ꯅꯪꯅ ꯁꯦꯠꯅꯤꯡꯉꯥꯏ ꯁꯤꯅꯤꯡꯉꯥꯏ ꯑꯝꯇ ꯂꯩꯇꯦꯅ ꯈꯜꯂꯤꯗꯣ ꯗꯃꯥꯗ ꯂꯩ꯫ ꯂꯥꯎꯅꯦ, ꯁꯤꯗ ꯌꯦꯡꯉꯨ ꯂꯥꯎ꯫ ꯄꯤꯛꯇ꯭ꯔꯨ ꯍꯔꯥꯎꯅ ꯃꯄꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯪꯂꯛꯏ꯫ ꯇꯣꯝꯕ ꯃꯥꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯁꯦꯠꯂꯝ ꯆꯥꯔꯝꯕ ꯀꯌꯥ ꯑꯃ ꯍꯥꯞꯂꯤꯕ ꯎꯄꯨꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯏ꯫ ꯂꯩꯔꯤꯕ ꯋꯥꯡꯈꯩ ꯐꯤ, ꯈ꯭ꯋꯥꯡ ꯐꯅꯦꯛ ꯐꯤꯒꯦ ꯃꯌꯥꯝꯗꯨ ꯎꯆꯤꯅ ꯈꯔ ꯁꯨꯝꯅ ꯈꯔ ꯆꯤꯛꯈꯤꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯇꯣꯝꯕ ꯊꯃꯣꯏꯗꯣ ꯈꯪꯁꯣꯟ ꯁꯣꯟꯊꯈꯤ꯫ ꯋꯥ ꯑꯃꯠꯇꯁꯨ ꯉꯥꯡꯗ ꯃꯃꯥꯏꯗꯨ ꯎꯄꯨꯔꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯦꯞꯂꯤꯕꯗꯨꯗꯒꯤ ꯃꯁꯤ ꯂꯦꯡꯗ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩ꯫ ꯄꯤꯛꯇ꯭ꯔꯨ ꯃꯥꯁꯨ ꯑꯗꯨꯃꯉꯥꯏ꯫ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯑꯗꯨꯝꯅ ꯇꯧꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗꯕꯅ ꯅꯣꯡꯃꯇ ꯌꯦꯡꯂꯨꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯊꯧ ꯇꯥꯔꯛꯂꯕ ꯃꯇꯝꯁꯤꯗ ꯄꯨꯡꯃꯥꯡ ꯃꯥꯡꯂꯝꯂꯦ꯫ ꯂꯧꯈꯠꯄꯁꯨ ꯌꯥꯔꯣꯏ ꯍꯥꯏꯕ ꯈꯪꯂꯦ꯫ ꯉꯥꯏꯍꯥꯛ ꯂꯦꯞꯂꯝꯂꯒ ꯇꯣꯝꯕ ꯎꯄꯨ ꯀꯥꯆꯤꯟ ꯑꯣꯏꯔꯞꯅ ꯐꯤꯅ ꯌꯣꯝꯗꯨꯅ ꯊꯝꯂꯤꯕ ꯁꯅꯥ ꯂꯤꯛ ꯑꯔꯨꯞꯄ ꯈꯔ ꯂꯩꯈꯤꯕꯗꯨ ꯑꯃꯨꯛ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯏ꯫ ꯈꯨꯖꯤꯒꯗꯨ ꯀꯣꯂꯤꯡ ꯂꯣꯏꯅ ꯀꯥꯔꯤ꯫ ꯂꯤꯛ ꯁꯅꯥꯗꯨꯁꯨ ꯑꯗꯨꯃꯉꯥꯏ, ꯀꯣꯂꯤꯡ ꯀꯥꯁꯤꯟꯗꯨꯅ ꯇꯦꯛꯄ ꯐꯥꯎ ꯌꯥꯎꯔꯦ꯫ ꯇꯣꯝꯕ ꯃꯄꯤ ꯇꯞꯅ ꯁꯤꯡꯊꯔꯛꯏ꯫ ꯃꯆꯥꯒꯤ ꯃꯃꯥꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯦꯞꯄꯗꯤ ꯉꯝꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯣꯝꯕ ꯃꯄꯤꯗꯨ ꯇꯞꯅ ꯇꯩꯊꯣꯛꯂꯒ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯀꯩꯁꯨꯝ ꯈꯟꯗꯕ ꯁꯥꯔꯒ ꯍꯥꯏꯔꯛꯏ꯫ ꯏꯆꯥ ꯄꯤꯛꯇ꯭ꯔꯨꯅ ꯀꯦꯊꯔꯒ ꯂꯨꯍꯣꯡꯕ ꯆꯠꯆꯒꯦ ꯇꯧꯔꯒ ꯃꯊꯣꯡ ꯆꯥꯗꯕ ꯎꯆꯤ ꯃꯌꯥꯝꯁꯤꯅ ꯍꯦꯛ ꯃꯥꯡꯍꯜꯂꯤꯗ꯫ ꯀꯥꯟꯅꯗꯦ ꯏꯆꯥꯁꯤꯗꯤ꯫ ꯇꯞꯅꯒ ꯀꯦꯔꯝꯃꯤ, ꯏꯄꯥ ꯀꯨꯏꯔꯣ ꯐꯠ ꯆꯦꯜꯂꯒ ꯀꯩꯊꯦꯜꯗꯒꯤ ꯂꯣꯏꯅ ꯍꯦꯛ ꯂꯩꯊꯔꯨꯒꯦ꯫ ꯑꯦꯔꯥ, ꯎꯆꯤꯅ ꯉꯝꯍꯟꯕ ꯌꯥꯕ꯭ꯔꯣ? ꯌꯥꯔꯦꯗ ꯄꯥꯕ, ꯉꯁꯤꯗꯤ ꯆꯠꯂꯔꯣꯏꯒꯦ, ꯀꯣꯟꯅ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ, ꯑꯗꯨꯗ ꯑꯣꯏꯅ ꯆꯠꯂ ꯂꯣꯏꯔꯦ꯫ ꯃꯇꯨꯡꯗ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯀꯥꯏꯅ ꯍꯥꯏ꯫ ꯅꯪꯅ ꯍꯥꯟꯅ ꯆꯦꯟꯊꯣꯛꯈ꯭ꯔꯗꯤ ꯃꯤꯒꯤ ꯀꯃꯥꯏ ꯆꯠꯇꯣꯏꯕ? ꯂꯩꯁꯥꯔꯤꯉꯩꯗ ꯅꯃꯥꯟꯅꯕꯤꯒꯤ ꯂꯨꯍꯣꯡꯕꯗꯨ ꯀꯦꯅ ꯀꯦꯅ ꯆꯠꯍꯧꯒꯗꯕꯅꯤ꯫ ꯀꯥꯟꯅꯗꯦ ꯀꯦꯔꯝ, ꯄꯥꯕ ꯂꯩꯔꯨꯒꯦ꯫ ꯌꯥꯔꯅꯤ ꯃꯤ ꯄꯥꯕ, ꯂꯩꯔꯝꯃꯨ, ꯀꯨꯏꯔꯣꯏ ꯍꯥꯏꯔꯃꯛꯇꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕ ꯄ꯭ꯔꯞ ꯊꯣꯛꯈꯤ꯫ ꯄꯤꯛꯇ꯭ꯔꯨꯁꯨ ꯊꯋꯥꯏ ꯈꯖꯤꯛ ꯅꯨꯡꯉꯥꯏꯖꯗ꯭ꯔꯗꯨꯅ ꯉꯥꯏꯍꯥꯛ ꯐꯝꯂꯒ ꯀꯞꯊꯣꯛꯏ꯫ ꯑꯗꯨꯒ ꯋꯥꯈꯜ ꯑꯃꯨꯛ ꯈꯜꯂꯤ꯫ ꯀꯦꯅꯕꯁꯨ ꯑꯝꯇ ꯂꯩꯇꯦ, ꯀꯩꯅ ꯀꯦꯗꯣꯏꯕ ꯑꯩꯗꯤ? ꯀꯣꯛꯇꯥꯡ ꯍꯥꯏꯁꯤ ꯀꯦꯔꯝꯃꯨ ꯀꯥꯏꯅ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯩꯅ ꯀꯦꯕ ꯌꯥꯕ ꯀꯦꯗꯨꯅ ꯂꯣꯏꯁꯤꯜꯂꯒ ꯄꯤꯛꯇ꯭ꯔꯨꯕ ꯍꯧꯕ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯇꯣꯝꯕꯗꯨ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇꯕ ꯑꯣꯏꯕꯅ ꯄꯤꯛꯇ꯭ꯔꯨꯗꯤ ꯀꯔꯤꯝꯇ ꯂꯣꯏꯁꯤꯜꯂꯝꯗꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯪꯗꯤ ꯀꯩꯗꯧꯔꯤꯕ ꯍꯧꯖꯤꯛꯐꯥꯎ? ꯑꯩ ꯆꯠꯂꯔꯣꯏꯗ, ꯏꯁꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯏꯕꯥꯅꯤ ꯆꯠꯃꯤꯟꯅꯁꯦꯅ ꯑꯗꯨꯝ ꯐꯖꯅ ꯍꯥꯏꯅꯈ꯭ꯔꯒ ꯀꯩꯗꯧꯔꯒꯦꯕ? ꯐꯤ ꯂꯩꯇ꯭ꯔꯕꯣ? ꯂꯩꯗ, ꯑꯁꯦꯡꯕꯩ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕꯅꯦꯕ꯫ ꯅꯪ ꯆꯠꯂꯨꯔꯣ, ꯃꯊꯪꯗ ꯐꯖꯅ ꯆꯠꯃꯤꯟꯅꯔꯁꯤ꯫ ꯂꯣꯏꯔꯦꯍꯦ, ꯐꯔꯦ ꯆꯠꯂꯒꯦ ꯑꯗꯨꯗꯤ꯫ ꯍꯣꯏ, ꯁꯥꯎꯅꯨꯀꯣ꯫ ꯁꯥꯎꯔꯦ ꯑꯩ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤ꯫ ꯄꯤꯛꯇ꯭ꯔꯨꯁꯨ ꯆꯥꯛ ꯊꯣꯡꯅ ꯊꯣꯡꯅ ꯋꯥꯈꯜ ꯁꯨꯝ ꯈꯜꯂꯤ꯫ ꯀꯩꯒꯤꯅꯣ ꯏꯃꯥ ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯉꯟꯅ ꯆꯠꯈ꯭ꯔꯤꯕ? ꯃꯤꯒꯤꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯒꯅꯤ, ꯄꯥꯕꯅ ꯑꯩꯕꯨ ꯐꯅ ꯂꯨꯅ ꯇꯧꯕꯤꯔꯕꯁꯨ꯫ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯑꯁꯨꯝꯅ ꯂꯨꯔꯛꯂꯕ ꯀꯥꯟꯗꯗꯤ ꯏꯃꯥ ꯅꯪꯕꯨ ꯂꯩꯔꯝꯂꯕꯗꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯩꯒꯤꯗꯃꯛ ꯏꯆꯦ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯂꯩꯔꯝꯂꯕꯗꯤ ꯈꯔꯇ ꯑꯣꯏꯔꯁꯨ ꯅꯨꯡꯉꯥꯏꯔꯝꯒꯗꯕꯅꯤ꯫ ꯑꯁꯤ ꯈꯜꯂꯤꯉꯩ ꯇꯣꯝꯕ ꯃꯈꯨꯠꯇ ꯈꯥꯎ ꯃꯌꯨꯝ ꯑꯃ ꯄꯥꯏꯗꯨꯅ ꯂꯥꯛꯏ꯫ ꯁꯦꯠꯂꯨꯔꯁꯨ, ꯐꯅꯦꯛꯁꯨ ꯐꯤꯁꯨ ꯇꯥꯏꯗ꯭ꯔꯗꯤ ꯌꯥꯗ ꯃꯥꯜꯂꯦ, ꯑꯩꯗꯤ ꯈꯪꯗꯦ꯫
ꯑꯗꯨꯗ ꯃꯣꯏꯒꯤ ꯄꯣꯠꯐꯝ ꯐꯝꯕꯤꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯈꯪꯉꯤꯅꯤ ꯑꯗꯨꯒ ꯅꯥꯀꯟꯗ ꯐꯤ ꯇꯥꯏꯐꯝ ꯂꯩꯕꯗꯨꯗ ꯆꯪꯂꯒ ꯇꯥꯏꯕ ꯉꯥꯏꯕꯗꯤ ꯊꯦꯡꯂꯤꯕꯅꯤ ꯀꯔꯤꯅꯣ ꯀꯦꯔꯝꯃꯣ ꯍꯥꯏꯔꯒ ꯀꯞꯄꯒ ꯑꯃꯨꯛ ꯂꯩꯔꯝꯃꯤꯁꯤꯅ ꯑꯉꯥꯎꯕꯤꯁꯤꯅ ꯄꯤꯛꯇ꯭ꯔꯨ ꯃꯄꯥꯗ ꯑꯣꯏꯅ ꯔꯞ ꯇꯧꯅ ꯍꯥꯏꯔꯛꯏ ꯀꯩꯅ ꯀꯦꯗꯣꯏꯅꯣ ꯀꯦꯅꯕꯁꯨ ꯂꯩꯇꯅ ꯈꯥꯡ ꯃꯅꯤꯡꯁꯤ ꯀꯣꯠꯂꯒ ꯇꯩꯁꯜꯂꯣ ꯍꯥꯏꯔꯣ ꯃꯣꯏꯁꯨ ꯑꯗꯨ ꯈꯪꯗꯅ ꯂꯩꯖꯔꯛꯂꯕꯗꯣ ꯇꯨ ꯁꯤꯅ ꯐꯅꯦꯛꯀ ꯐꯤꯒ ꯑꯗꯨꯒ ꯁꯤꯅ ꯐꯨꯔꯤꯠ ꯈꯣꯡꯎꯞꯒ ꯁꯤꯗ ꯂꯩꯔꯦꯗꯣ ꯑꯗꯨꯒ ꯁꯤꯅ ꯀꯦꯅꯕ ꯉꯥꯛꯇ ꯁꯣ ꯀꯦꯔꯨ ꯄꯥꯕ ꯅꯪꯒꯤ ꯅꯥꯆꯣꯡ ꯑꯣꯏꯕ ꯌꯥꯕ ꯂꯩ ꯈꯔ ꯍꯦꯛꯂꯨꯈꯤꯒꯦ ꯄꯤꯛꯇ꯭ꯔꯨ ꯃꯄꯥꯕꯨ ꯈꯪꯅꯨꯡ ꯅꯨꯡꯁꯤꯕ ꯍꯦꯜꯂꯛꯄꯒꯨꯝ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯄꯤ ꯕꯥꯕꯥ ꯇꯣꯝꯕꯁꯨ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ ꯃꯃꯤꯠꯇ ꯃꯄꯤꯁꯨ ꯑꯗꯨꯃꯛ ꯏꯍꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯁꯥꯒꯤ ꯃꯄꯨꯛꯅꯤꯡ ꯁꯣꯟꯊꯈꯤꯅꯤ ꯈꯜꯂꯒ ꯐꯥꯒꯤ ꯑꯣꯏꯅ ꯇꯧꯔꯛꯏ ꯑꯣꯏꯃ ꯐꯨꯜꯂꯦ ꯏꯁ ꯀꯔꯤꯅꯣꯅꯤ ꯃꯄꯥ ꯍꯥꯠꯀꯦ ꯇꯧꯏꯅꯦ ꯑꯩꯒꯤ ꯏꯆꯥꯁꯦ ꯕꯥꯕꯥ ꯅꯪꯕꯨ ꯑꯩꯒꯤ ꯏꯄꯥ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤ ꯀꯌꯥꯗ ꯐꯔꯤꯅꯣ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯅꯪꯕꯨ ꯑꯩꯒꯤ ꯏꯄꯥ ꯑꯣꯏꯅ ꯐꯪꯖꯒꯦꯀꯣ ꯐꯤꯔꯣꯜ ꯂꯩꯕꯤꯕꯒꯤ ꯀꯗꯔ ꯍꯧꯔꯛꯏ ꯆꯠꯂꯨꯅ ꯍꯩ ꯀꯦꯔꯨꯔꯣ ꯍꯥꯏꯔꯝꯇꯗ ꯄꯤꯛꯇ꯭ꯔꯨ ꯃꯄꯤꯗꯣ ꯁꯠ ꯇꯩꯊꯣꯛꯂꯒ ꯍꯥꯏꯔꯛꯏ ꯉꯁꯤꯗꯤ ꯆꯠꯂꯔꯣꯏꯒꯦ ꯅꯪꯉꯔꯣꯏꯌꯦ ꯂꯩꯅꯥꯗꯤ ꯉꯁꯥꯏ ꯆꯠꯈ꯭ꯔꯕꯅꯤ ꯅꯪꯅꯤ ꯍꯩ ꯅꯨꯄꯥ ꯃꯌꯨꯝ ꯌꯥꯝ ꯂꯥꯞꯄꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯜꯂꯛꯄꯗ ꯂꯨꯍꯣꯡꯐꯝꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯂꯕꯅꯤ ꯕꯣꯔ ꯂꯥꯛꯍꯧꯗ꯭ꯔꯤ ꯅꯪꯅꯤ ꯁꯠ ꯂꯣꯏꯁꯤꯜ ꯑꯩ ꯂꯩ ꯍꯦꯛꯎꯈꯤꯒꯦ ꯍꯩ ꯑꯁꯨꯝꯅ ꯄꯤꯛꯇ꯭ꯔꯨ ꯃꯄꯥꯅ ꯂꯩꯔꯛꯂꯤꯕ ꯐꯤꯔꯣꯜ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯗꯨ ꯁꯤꯖꯤꯟ ꯁꯦꯠꯆꯤꯟꯗꯨꯅ ꯂꯣꯏꯁꯤꯜꯂꯤ ꯀꯦꯕꯗꯤ ꯍꯩꯇꯕꯅ ꯄꯥꯛꯅ ꯀꯦꯗ꯭ꯔꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕꯗ ꯇꯣꯝꯕꯅ ꯄꯤꯛꯇ꯭ꯔꯨꯕꯨ ꯂꯨꯍꯣꯡꯐꯝ ꯑꯗꯨꯗ ꯊꯤꯟꯕꯤꯔꯛꯏ ꯑꯗꯨꯒ ꯇꯣꯝꯕꯅ ꯑꯁꯨꯝꯅ ꯄꯤꯛꯇ꯭ꯔꯨꯗ ꯍꯥꯏꯔꯝꯃꯤ ꯃꯤꯒꯤ ꯂꯨꯍꯣꯡꯕꯁꯤ ꯌꯥꯎꯔꯨꯔꯒ ꯌꯨꯝꯗ ꯍꯜꯂꯛꯂꯒ ꯂꯨꯍꯣꯡꯉꯒꯦ ꯀꯥꯏꯅ ꯍꯥꯏꯔꯛꯄꯗꯤ ꯌꯥꯔꯣꯏꯀꯣ ꯑꯁ ꯑꯩꯈꯣꯏ ꯄꯥꯕꯁꯤꯗꯤ ꯂꯨꯍꯣꯡꯐꯝꯗꯅꯤ ꯀꯩꯅꯥ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯁꯨ ꯃꯥꯟꯗꯣꯞ ꯑꯗꯨꯒꯤ ꯃꯃꯥꯡꯋꯥꯏꯗ ꯄꯔꯦꯡ ꯐꯝꯂꯤ ꯕꯣꯔ ꯐꯝꯐꯝ ꯁꯦꯝꯂꯤꯕ ꯑꯗꯣꯝꯗꯅ ꯕꯣꯔꯒꯤ ꯃꯃꯥꯟꯅꯕ ꯃꯌꯥꯝꯗꯨ ꯐꯝꯂꯤ ꯅꯨꯄꯥ ꯃꯌꯨꯝ ꯅꯨꯄꯤ ꯃꯌꯨꯝ ꯑꯅꯤꯃꯛꯀꯤ ꯚꯥꯕꯣꯛ ꯑꯣꯏꯔꯤꯕ ꯃꯌꯥꯝꯗꯨꯁꯨ ꯃꯐꯝ ꯆꯥꯅ ꯐꯝꯂꯤ ꯃꯤꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗꯨ ꯂꯣꯌꯨꯝꯕ ꯂꯣꯌꯨꯝꯕꯤ ꯑꯣꯏꯔꯤꯕ ꯑꯅꯤꯗꯨꯗ ꯃꯤꯠꯌꯦꯡꯐꯝ ꯑꯣꯏꯗꯨꯅ ꯌꯦꯡꯂꯛꯏ ꯄꯤꯛꯇ꯭ꯔꯨꯒꯤ ꯃꯃꯤꯠꯇ ꯂꯣꯌꯨꯝꯕ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯩꯔꯥꯕ ꯑꯣꯏꯅ ꯎꯔꯛꯏ ꯂꯣꯌꯨꯝꯕꯤ ꯑꯣꯏꯔꯤꯕꯤ ꯑꯗꯨꯕꯨꯅ ꯃꯥ ꯃꯁꯥꯃꯛꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯇꯧꯔꯤꯕ ꯄꯨꯝꯕꯗꯨ ꯃꯈꯣꯏ ꯑꯅꯤꯅꯤ ꯈꯟꯗꯨꯅ ꯑꯁꯥ ꯑꯃ ꯁꯥꯒꯠꯇꯨꯅ ꯌꯦꯡꯕ ꯑꯣꯏꯕꯅ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯂꯤ ꯀꯨꯟꯗꯣ ꯍꯨꯛꯅꯕꯒꯗꯣ ꯃꯌꯥ ꯀꯥꯕ ꯃꯈꯩ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠꯀ ꯇꯧꯏ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕ ꯑꯗꯨ ꯂꯣꯏꯈ꯭ꯔꯦ ꯄꯤꯛꯇ꯭ꯔꯨ ꯂꯨꯍꯣꯡꯕꯗꯨ ꯌꯥꯎꯔꯨꯔꯒ ꯃꯥꯅ ꯈꯟꯈꯤꯕ ꯄꯨꯝꯕꯗꯨ ꯃꯩꯔꯥꯕꯗ ꯋꯥꯔꯤ ꯁꯥꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯃꯩꯔꯥꯕꯗꯤ ꯄꯥꯛꯅ ꯂꯥꯛꯈꯤꯗ꯭ꯔꯤ ꯄꯤꯛꯇ꯭ꯔꯨꯕꯨ ꯎꯅꯕ ꯁꯤ ꯅꯨꯄꯥꯁꯦ ꯁꯤꯈ꯭ꯔꯕ ꯈꯪꯗꯦ ꯂꯥꯛꯇꯦꯕ ꯑꯩꯅꯗꯤ ꯅꯣꯛꯅꯤꯡꯕ ꯋꯥꯔꯤꯁꯦ ꯂꯤꯕꯤꯒꯦ ꯇꯧꯔꯒ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯃꯅꯥꯛ ꯅꯛꯄ ꯎꯄꯥꯜꯗ ꯌꯦꯠꯂꯤ ꯍꯥꯏꯅꯁꯨ ꯍꯥꯏꯅꯩ ꯑꯗꯨꯒ ꯃꯗꯨꯒꯤ ꯇꯥꯌꯣꯟꯅꯕꯗ ꯂꯥꯞꯈ꯭ꯔꯒꯅ ꯍꯦꯟꯅ ꯎꯅꯤꯡꯕ ꯅꯨꯡꯁꯤꯕ ꯍꯦꯜꯂꯤ ꯍꯥꯏꯅꯁꯨ ꯍꯥꯏꯅꯩ ꯑꯗꯨꯕꯨ ꯄꯤꯛꯇ꯭ꯔꯨ ꯃꯥꯒꯤ ꯊꯃꯣꯏꯗꯗꯤ ꯍꯥꯟꯅ ꯀꯩꯁꯨ ꯂꯨꯝꯅ ꯈꯜꯂꯝꯗꯕ ꯃꯩꯔꯥꯕ ꯃꯥꯗꯣ ꯇꯣꯏꯅ ꯎꯃꯜꯂꯛꯇꯕꯗꯒꯤ ꯅꯨꯡꯁꯤꯕ ꯁꯨꯝ ꯍꯦꯜꯂꯛꯄꯒꯨꯝ ꯇꯧꯏ ꯁꯨꯝ ꯂꯥꯛꯈꯤꯗꯕꯗꯨꯅ ꯁꯨꯡꯂꯥꯛ ꯂꯥꯛꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯌꯥꯏ ꯅꯨꯡꯇꯤꯒꯤ ꯂꯥꯛꯑꯝꯕ ꯃꯥꯅ ꯊꯥ ꯑꯃꯗ ꯑꯃꯨꯛꯇꯪꯒ ꯂꯥꯛꯄ ꯃꯁꯤ ꯅꯠꯇꯅ ꯂꯥꯛꯈꯤꯗ꯭ꯔꯕꯅꯤ ꯍꯥꯏꯅꯤꯡꯕ ꯇꯝꯅꯤꯡꯕ ꯀꯌꯥ ꯑꯃꯁꯨ ꯍꯥꯏꯖꯕ ꯐꯪꯈꯤꯗ꯭ꯔꯤ ꯄꯤꯛꯇ꯭ꯔꯨ ꯊꯃꯣꯏꯗꯨ ꯌꯥꯝꯅ ꯋꯥꯖꯔꯤ ꯃꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯄꯤꯛꯇ꯭ꯔꯨ ꯕꯥꯕꯥ ꯃꯩꯔꯥꯕꯗꯣ ꯑꯩ ꯎꯅꯕ ꯄꯥꯛꯅ ꯂꯥꯛꯈꯤꯗ꯭ꯔꯤ ꯀꯩꯒꯤ ꯑꯣꯏꯔꯖꯥꯠꯅꯣ ꯑꯩꯗꯤ ꯃꯥ ꯌꯥꯝ ꯅꯨꯡꯁꯤꯔꯛꯑꯦꯕ ꯑꯗꯨꯝꯁꯨ ꯎꯅꯤꯡꯉꯛꯏ ꯑꯗꯨꯒ ꯃꯥꯅ ꯁꯨꯡꯂꯥꯛ ꯂꯥꯛꯇ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣꯕ ꯈꯪꯗꯦꯍꯦ ꯑꯩ ꯀꯔꯤ ꯍꯥꯏꯔꯝꯒꯦ ꯊꯕꯛ ꯆꯤꯜꯂꯤꯗ ꯍꯥꯏꯌꯦ ꯀꯩ ꯊꯕꯛꯅꯣ ꯍꯥꯏꯔꯁꯨ ꯊꯕꯛ ꯍꯥꯏꯁꯦ ꯃꯈꯜ ꯌꯥꯝꯃꯦ ꯑꯗꯨꯝ ꯍꯥꯏ ꯐꯖꯅ ꯍꯪꯕꯁꯨ ꯅꯪꯗꯤ ꯊꯨꯅ ꯍꯦꯛꯇ ꯆꯠꯈꯤ ꯃꯔꯝ ꯑꯃ ꯂꯩꯔꯝꯒꯅꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯊꯣꯛꯑꯕ ꯃꯥꯏ ꯂꯥꯛꯆꯁꯅꯤ ꯑꯗꯣ ꯑꯩꯗꯤ ꯃꯥꯗꯣ ꯑꯗꯨꯝ ꯎꯅꯤꯡꯉꯦ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯑꯗꯨꯗꯤ ꯃꯥ ꯂꯥꯛꯄ ꯀꯥꯟꯗ ꯍꯥꯏ ꯇꯣꯏꯅ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯑꯩꯁꯨ ꯍꯥꯏꯒꯦ ꯇꯧꯔꯤꯅꯤ ꯑꯗꯣ ꯍꯦꯛꯇ ꯆꯠꯈꯤꯕꯅ ꯍꯥꯜꯂꯦꯕ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯄꯤꯛꯇ꯭ꯔꯨ ꯂꯩꯅꯥꯒ ꯄꯨꯟꯗꯨꯅ ꯁꯤꯡꯖꯨ ꯆꯥꯔꯤ ꯂꯩꯅꯥ ꯄꯤꯛꯇ꯭ꯔꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯄꯤꯛꯇ꯭ꯔꯨ ꯏꯕꯥꯅꯤ ꯅꯣꯡꯃ ꯂꯩꯔꯥꯡꯍꯣꯏꯗ ꯆꯠꯂꯨꯁꯤꯗꯅ ꯀꯩꯗꯧꯕ ꯆꯠꯇꯣꯏꯕ ꯀꯩꯅꯣ ꯃꯥ ꯆꯦꯜꯂꯦ ꯍꯥꯏꯗꯣ ꯇꯥꯗ꯭ꯔꯤꯕꯣ ꯁꯨꯡꯂꯥꯛ ꯂꯥꯛꯇꯦꯅ ꯁꯥꯎꯔꯒ ꯂꯩꯔꯝꯃꯅꯤ ꯑꯁꯦꯡꯕꯔꯣ ꯍꯥꯏꯁꯦ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯍꯣꯏ ꯃꯥꯅꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯁꯦ ꯃꯊꯪ ꯂꯨꯍꯣꯡꯈꯤꯗꯣꯔꯦꯀꯣ ꯑꯩꯈꯣꯏꯁꯦ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔ ꯃꯥꯜ ꯈꯔ ꯂꯩꯔꯗꯤ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯅꯤ ꯑꯗꯣ ꯀꯩ ꯂꯝꯗꯅꯣ ꯃꯥꯅ ꯆꯦꯜꯂꯤꯗꯨꯕꯣ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯃꯩꯔꯥꯕꯗꯣ ꯈꯪꯗ꯭ꯔꯣ ꯄꯤꯛꯇ꯭ꯔꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯆꯥꯔꯝꯕꯁꯤꯡꯁꯨꯗꯨ ꯂꯦꯞꯇꯨꯅ ꯂꯩꯅꯥꯗ ꯃꯃꯥꯏꯗꯨ ꯄꯨꯝꯅ ꯂꯩꯁꯤꯟꯗꯨꯅ ꯌꯥꯝ ꯈꯪꯅꯤꯡꯅ ꯍꯪꯂꯛꯏ ꯀꯩꯅꯣ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯃꯩꯔꯥꯕ ꯀꯌꯥ ꯁꯨꯒꯦ ꯀꯩꯅꯣ ꯑꯃꯈꯛꯇꯅꯤ ꯅꯪ ꯈꯪꯗ꯭ꯔꯣ ꯃꯩꯔꯥꯕꯗꯣ ꯈꯪꯉꯦ ꯃꯥꯗꯤ ꯑꯩꯒ ꯀꯣꯏꯅꯕꯅꯤ ꯑꯗꯨꯒ ꯀꯃꯥꯏꯅ ꯂꯩꯔꯥꯡꯒ ꯆꯦꯜꯂꯤꯕ ꯑꯩꯒ ꯆꯦꯟꯒꯗꯕ ꯅꯠꯇ꯭ꯔꯣ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯄꯤꯛꯇ꯭ꯔꯨ ꯍꯥꯏꯈꯩ ꯍꯥꯏꯗꯣꯛꯂꯨꯔꯒ ꯏꯀꯥꯏꯕ ꯐꯥꯎꯔꯛꯏ ꯊꯋꯥꯏꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇ꯭ꯔꯤ ꯑꯗꯨꯕꯨ ꯍꯥꯏꯗꯣꯛꯂꯨꯔꯕꯅꯤನ ꯃꯈꯥ ꯇꯥꯅ ꯌꯥꯝ ꯄꯦꯟꯗꯅ ꯍꯥꯏꯔꯛꯏ ꯏꯇꯥ ꯄꯨꯟꯁꯤꯁꯤꯗ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯈꯪꯗ ꯂꯩꯖꯔꯝꯕ ꯑꯩꯁꯦ
ꯃꯤꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯅ ꯅꯨꯡꯁꯤ ꯍꯥꯏꯔꯛꯏ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯌꯥꯁꯜꯂꯨ ꯑꯗꯨꯕꯨ ꯀꯩꯁꯨ ꯈꯜꯂꯨꯗꯕ ꯅꯨꯡꯁꯤꯕꯗꯨꯅ ꯃꯔꯥ ꯇꯥꯈꯤꯗꯨꯅ ꯉꯁꯤꯗꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯃꯥꯇꯕꯨ ꯂꯥꯏꯅꯤꯡ ꯑꯣꯏꯖꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯏꯇꯥ ꯑꯩ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯃꯥꯅ ꯁꯨꯝꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯅꯪꯕꯨ ꯍꯥꯟꯅ ꯀꯔꯤꯝꯇ ꯈꯪꯍꯧꯗ꯭ꯔꯕ ꯂꯩꯔꯥꯡ ꯑꯃꯒ ꯅꯨꯡꯁꯤꯅꯕ ꯀꯨꯏꯔꯕꯅꯤ ꯅꯪꯒ ꯈꯪꯅꯕꯗꯤ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯆꯍꯤ 2 ꯁꯨꯔꯕꯅꯤ ꯀꯨꯏꯔꯦꯅ ꯑꯗꯨꯗꯤ ꯑꯗꯣ ꯃꯣꯏꯅꯗꯤ ꯍꯥꯜꯂꯦ ꯃꯣꯏꯗꯤ ꯆꯍꯤ 5ꯃꯨꯛ ꯁꯨꯔꯕꯅꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯗꯤ ꯅꯍꯥꯟꯅ ꯈꯪꯉꯣꯏꯗ꯭ꯔꯣ ꯅꯪꯅ ꯋꯥ ꯌꯥꯝ ꯂꯣꯠꯅꯤꯡꯕ ꯑꯗꯨꯗꯤ ꯑꯗꯨꯝ ꯋꯥꯖ ꯇꯥꯕꯅꯤ ꯃꯇꯨꯡꯗ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝ ꯍꯣꯏ ꯍꯥꯏꯔꯝꯒꯦ ꯑꯗꯣ ꯑꯩ ꯌꯨꯝꯗ ꯆꯠꯂꯒꯦ ꯑꯩ ꯌꯥꯝ ꯀꯞꯅꯤꯡꯉꯤ ꯍꯣꯏ ꯆꯠꯂꯨ ꯑꯗꯣ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯤꯒ ꯇꯧꯔꯨꯅꯨꯀꯣ ꯃꯋꯥ ꯂꯧꯗꯦꯅ ꯈꯟꯗꯣꯛꯎ ꯅꯨꯄꯥꯕꯨ ꯃꯇꯣꯝꯇꯔꯣ ꯍꯣꯏ ꯅꯨꯄꯥꯕꯨꯗꯤ ꯌꯥꯝ ꯂꯩꯌꯦꯕ ꯑꯗꯣ ꯑꯩꯅꯗꯤ ꯃꯥ ꯅꯨꯡꯁꯤꯔꯨꯏꯅꯦ ꯍꯥꯏꯕ ꯄꯤꯛꯇ꯭ꯔꯨ ꯀꯞꯂꯒ ꯃꯌꯨꯝꯗ ꯂꯥꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯃꯄꯥ ꯇꯣꯝꯕꯕꯨ ꯊꯤꯔꯛꯏ ꯀꯣꯟꯅ ꯃꯅꯤꯡꯒꯤ ꯏꯪꯈꯣꯜꯗ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯄꯥꯒꯤ ꯃꯊꯥꯗ ꯃꯃꯥꯏꯗ ꯈꯨꯝꯖꯤꯟꯗꯨꯅ ꯍꯤꯛ ꯍꯤꯛ ꯂꯥꯎꯕ ꯃꯈꯩ ꯀꯞꯄꯤ ꯍꯩ ꯀꯩꯗꯧꯔꯦ ꯍꯥ ꯁꯤ ꯀꯩꯗꯧꯔꯒꯦꯕ ꯏꯄꯥꯗ ꯍꯥꯏ ꯀꯩꯗꯧꯔꯒꯦ ꯄꯤꯛꯇ꯭ꯔꯨ ꯍꯤꯛ ꯍꯤꯛꯀ ꯆꯤꯡꯂꯒ ꯃꯄꯥꯗ ꯍꯥꯏꯔꯛꯏ ꯕꯥꯕꯥ ꯃꯩꯔꯥꯕꯗꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯀꯞꯄꯤ ꯃꯩꯔꯥꯕ ꯀꯩꯗꯧꯔꯒꯦ ꯍꯥ ꯁꯤꯔꯦ ꯍꯥꯏꯕ꯭ꯔꯣ ꯁꯤ ꯍꯥꯏ ꯃꯩꯔꯥꯕ ꯁꯤꯔꯦ ꯍꯥꯏꯔꯕ ꯅꯠꯇꯦꯕ ꯃꯩꯔꯥꯕꯗꯣ ꯏꯇꯥ ꯂꯩꯔꯥꯡꯒ ꯆꯦꯜꯂꯦ ꯍꯥꯏꯌꯦ ꯑꯩ ꯊꯃꯣꯏꯁꯤ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯥꯏꯕ ꯏ ꯍꯦꯟꯃꯟꯗ꯭ꯔꯣ ꯑꯗꯨꯗꯤ ꯃꯥꯁꯨ ꯑꯩ ꯈꯪꯗꯦ ꯑꯩ ꯌꯥꯝ ꯆꯥꯏ ꯍꯥꯏꯁꯤꯅꯤ ꯂꯩꯔꯥꯡꯒ ꯍꯥꯟꯅ ꯑꯩꯉꯣꯟꯗꯒꯤ ꯀꯣꯏꯅꯕꯁꯨ ꯍꯥꯜꯂꯝꯃꯦ ꯑꯦꯔꯥ ꯃꯋꯥ ꯂꯧꯗꯦꯅ ꯈꯟꯗꯣꯛꯏ ꯏꯆꯥꯁꯤꯗꯤ ꯃꯥꯇꯔꯣ ꯅꯨꯄꯥꯕꯨ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦ ꯂꯩꯅꯥꯅꯁꯨ ꯑꯗꯨꯅꯤ ꯂꯩꯅꯥꯅ ꯍꯥꯏꯗꯣ ꯆꯨꯝꯃꯕꯅꯤ ꯑꯗꯨ ꯕꯥꯕꯥ ꯑꯩ ꯃꯩꯔꯥꯕꯗꯣ ꯌꯥꯝ ꯅꯨꯡꯁꯤꯔꯨꯕꯅꯦ ꯍꯥꯏꯕ ꯁꯣꯝꯗ ꯁꯥꯅꯧꯗꯣ ꯃꯄꯥꯗ ꯀꯟꯅ ꯇꯛꯏ ꯕꯥꯕꯥ ꯑꯝꯇ ꯆꯠꯂꯨꯗ ꯃꯤ ꯊꯃꯣꯏ ꯀꯥꯏꯔꯤꯉꯩꯗꯨꯗ ꯀꯔꯝꯍꯥꯏꯅ ꯍꯥꯏꯔꯨꯗꯣꯏꯅꯣ ꯃꯤ ꯅꯪ ꯍꯥ ꯊꯤꯅ ꯉꯥꯡꯉꯛꯑꯗꯤ ꯑꯩꯕꯨ ꯃꯥꯏ ꯊꯝꯐꯝ ꯂꯩꯈꯤꯗ꯭ꯔꯥꯏꯕ ꯉꯥꯡꯉꯛꯑꯣꯏꯕ ꯊꯃꯣꯏ ꯀꯥꯏꯔꯤꯀꯥꯟꯗꯨꯗ ꯍꯥꯏꯍꯧꯒꯗꯧ ꯊꯦꯝꯕ ꯑꯣꯏꯅ ꯅꯠꯇ꯭ꯔꯗꯤ ꯅꯍꯥꯟꯃꯨꯛꯀꯤ ꯑꯗꯨꯃꯥꯏꯅ ꯑꯇꯣꯞꯄ ꯑꯃꯃꯨꯛ ꯀꯣꯏꯈ꯭ꯔꯒ ꯀꯥꯏꯅꯕ ꯉꯥꯏꯕꯗ ꯑꯩ ꯄꯥꯈꯪ ꯁꯥꯔꯤ ꯑꯣꯏꯔꯅꯤꯕ ꯑꯁ ꯂꯩꯐꯝꯒ ꯈꯪꯗꯦ ꯑꯋꯣꯏꯕ ꯏꯕꯣ ꯊꯥꯏꯅꯗꯒꯤ ꯅꯪꯇ ꯅꯠꯇꯅ ꯏꯄꯥꯁꯨ ꯌꯥꯎꯅ ꯍꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯐꯥꯎ ꯌꯥꯗ꯭ꯔꯕꯗꯨꯗ ꯀꯔꯝꯍꯥꯏꯅ ꯍꯥꯏꯌꯣ ꯍꯥꯏꯔꯤꯅꯣ ꯑꯁ ꯆꯠꯂꯣ ꯌꯥꯔꯛꯑꯒꯅ ꯂꯨꯍꯣꯡꯊꯣꯛꯀꯅꯤ ꯌꯥꯔꯛꯇ꯭ꯔꯒꯅ ꯌꯥꯕ ꯉꯥꯏꯅꯤ 이보 ꯅꯪ 픽트루나 ꯑꯇꯣꯞꯄꯗꯒ ꯆꯦꯟꯊꯣꯛꯈ꯭ꯔꯗꯤ ꯆꯨꯛ ꯁꯥꯕꯩ ꯐꯤꯕꯝ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯣꯏꯅ ꯀꯣꯏꯌꯣꯁꯨ ꯌꯥꯗꯦ ꯑꯗꯨ ꯈꯪꯉꯗꯤ ꯆꯠꯂꯣꯕ ꯑꯝꯇ ꯍꯥꯏꯕꯤꯌꯣꯕ ꯆꯠꯂꯒꯦꯕꯨ ꯁꯥꯅꯧ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯑꯁꯦꯡꯕꯔꯣ ꯄꯥꯄ ꯍꯣꯏ ꯍꯩ ꯃꯁꯥꯒꯤ ꯆꯀ꯭ꯔꯤꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯏꯕꯣꯇꯣꯟ ꯃꯤ ꯈꯔ ꯅꯦꯛꯂꯒ ꯄꯤꯛꯇ꯭ꯔꯨꯕ ꯍꯥꯏꯕ ꯂꯥꯛꯏ ꯀꯗꯣꯝꯗꯩ ꯄꯨꯝꯌꯥꯠ ꯑꯣ ꯐꯩꯖꯣꯝꯃꯨ ꯆꯟꯗꯣꯟꯋꯣ ꯆꯋꯥꯋꯣ ꯀꯔꯣꯝꯗ ꯂꯦꯡꯉꯨꯕꯗꯣ ꯏꯆꯥꯒꯤ ꯁꯔꯩꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯅ ꯂꯥꯛꯏꯕꯅꯤ ꯏꯇꯥꯎ ꯏꯆꯥꯅꯨꯄꯤꯒꯤ ꯅꯨꯄꯥ ꯀꯥꯏꯅꯩ ꯍꯥꯏꯕ ꯄꯥꯎꯗꯨ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯁꯦ ꯇꯥꯕꯗꯨꯅꯕꯨ ꯂꯥꯛꯏ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯨꯄꯤ ꯑꯇꯣꯞꯄ ꯌꯦꯡꯉꯣ ꯍꯥꯏꯕ ꯈꯥꯡꯗꯅ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯅꯨꯄꯥ ꯑꯇꯣꯞꯄ ꯀꯣꯏꯈ꯭ꯔꯦꯅ ꯅꯤꯡꯗꯣꯟ ꯄꯣꯝꯗꯅ ꯂꯩꯔꯨꯔꯕꯅꯤ ꯑꯗꯨꯒꯗꯤ ꯅꯆꯥꯅꯨꯄꯤꯗꯣ ꯅꯨꯄꯥ ꯀꯥꯏꯅꯩ ꯍꯥꯏꯕ ꯍꯦꯛ ꯄꯥꯎ ꯇꯥꯕꯗꯒꯤ ꯂꯩꯐꯝꯒ ꯈꯪꯕ ꯅꯠꯇꯦ ꯑꯃꯨꯛ ꯇꯣꯏꯕ ꯒꯤꯔꯤ ꯇꯛꯇꯅ ꯂꯥꯛꯏꯁꯤꯅꯤ ꯑꯗꯣ ꯂꯨꯍꯣꯡꯕꯗꯤ ꯃꯣꯏ ꯃꯩꯔꯥꯕ ꯍꯥꯏꯕ ꯆꯤꯟꯊꯤꯕꯗꯨꯗꯒꯤ ꯍꯥꯜꯍꯟꯁꯤꯅꯦ ꯎꯁꯤꯠꯃꯟꯗꯦ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯔꯤꯁꯤꯕꯣ ꯏꯆꯥꯅ ꯌꯥꯕ ꯌꯥꯗꯣ ꯃꯄꯥ ꯑꯩ ꯌꯥꯔꯦ ꯑꯗꯣ ꯉꯥꯏꯈꯣꯍꯦ ꯏꯆꯥꯅꯨꯄꯤꯗ ꯑꯝꯇ ꯍꯪꯈꯤꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕ ꯄꯤꯛꯇ꯭ꯔꯨꯕꯨ ꯀꯧꯊꯣꯛꯏ ꯀꯩꯅꯣ ꯄꯥꯕ ꯅꯪꯁꯦ ꯏꯕꯣꯇꯣꯟꯅ ꯃꯆꯥꯅꯨꯄꯥ ꯁꯥꯅꯧꯒ ꯂꯨꯍꯣꯡꯂꯁꯦꯅ ꯍꯥꯏꯕ ꯂꯥꯛꯏ ꯑꯗꯣ ꯑꯩꯅ ꯃꯩꯔꯥꯕꯗꯒꯤ ꯅꯪ ꯅꯍꯥꯟ ꯍꯣꯡꯁꯦꯅ ꯍꯥꯏꯕ ꯑꯗꯨ ꯀꯔꯤ ꯈꯜꯂꯤ ꯍꯣꯏ ꯍꯣꯡꯁꯦ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯃꯉꯣꯟꯗꯒꯤ ꯑꯩ ꯅꯍꯥꯟ ꯂꯨꯍꯣꯡꯉꯒ ꯆꯠꯍꯟꯁꯦ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯈꯨꯔꯥꯏꯕꯣꯇꯣꯟ ꯅꯣꯏ ꯁꯥꯅꯧꯗꯣ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯅꯍꯥꯟꯃꯨꯛ ꯃꯥꯅ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄꯗ ꯑꯩꯅ ꯌꯥꯈꯤꯗꯕꯅꯤ ꯃꯥ ꯀꯩꯝ ꯁꯥꯎꯍꯧꯗ꯭ꯔꯣ ꯁꯥꯎꯍꯧꯗꯦꯗ ꯃꯥꯗꯤ ꯅꯪ ꯅꯨꯄꯥ ꯀꯥꯏꯅꯩ ꯇꯥꯕꯗ ꯍꯔꯥꯎꯕꯅ ꯂꯣꯏꯍꯧꯔꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯌꯥꯍꯧꯔꯦꯅ ꯍꯥꯏꯕꯤꯈ꯭ꯔꯣ ꯑꯗꯣ ꯁꯠ ꯍꯣꯡꯅꯕ ꯇꯧꯁꯤꯀꯣ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯊꯨꯅ ꯑꯝꯇ ꯍꯥꯏꯔꯨꯈꯤꯒꯦ ꯆꯥꯟꯅꯖꯕ ꯃꯥꯟꯅꯖꯕ ꯏꯃꯨꯡ ꯑꯅꯤꯗꯨ ꯏꯁꯣꯔ ꯃꯥꯅ ꯃꯔꯤ ꯑꯃꯗꯤ ꯁꯦꯝꯒꯗꯧꯔꯤ ꯂꯥꯏꯕꯛꯇꯕꯨ ꯇꯝꯂꯝꯂꯕꯗꯤ ꯑꯩꯈꯣꯏꯅ ꯁꯦꯝꯗꯣꯛꯂꯨꯕ ꯌꯥꯕ ꯅꯠꯇꯦ ꯑꯁꯨꯝ ꯇꯧꯗꯅ ꯄꯤꯛꯇ꯭ꯔꯨ ꯑꯃꯗꯤ ꯁꯥꯅꯧ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯈꯤꯔꯝꯃꯤ ꯄꯤꯛꯇ꯭ꯔꯨ ꯃꯥꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕ ꯄꯥꯝꯃꯨꯕ ꯃꯍꯥꯛꯁꯦ ꯃꯥꯒꯤ ꯄꯨꯟꯁꯤꯁꯤꯕꯨ ꯉꯥꯛꯄꯤꯔꯨꯔꯣ ꯁꯦꯟꯕꯤꯔꯨꯔꯣ ꯍꯥꯏꯅ ꯊꯥꯔꯛꯄꯒꯨꯝ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯟꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯃꯔꯤꯛ ꯑꯃꯠꯇ ꯇꯥꯍꯟꯗ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯈꯤ